ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯤꯡꯖꯃꯩ 360ꯒꯤ ꯉꯁꯤꯒꯤ ꯑꯈꯟꯅꯕ ꯃꯌꯥꯝꯗ ꯊꯝꯖꯕ ꯂꯥꯏꯚ ꯑꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯕ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯑꯁꯤ ꯏꯔꯤꯜ ꯇꯨꯔꯦꯜ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯥꯏꯀꯨꯜ ꯂꯣꯝꯗꯒꯤ ꯆꯦꯟꯊꯔꯛꯄꯅꯤ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯤ ꯍꯥꯏꯗꯅ ꯏꯔꯤꯜ ꯇꯨꯔꯦꯜ ꯍꯥꯏꯗꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯏꯁꯩꯗꯁꯨ ꯑꯗꯨꯝ ꯏꯔꯤꯜ ꯇꯨꯔꯦꯜꯕꯨ ꯁꯩꯊꯥꯖꯕ ꯏꯁꯩꯗ ꯊꯦꯛꯅ ꯈꯣꯏꯅ ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯏꯔꯤꯜ ꯇꯨꯔꯦꯜ ꯊꯣꯟꯅꯔꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯁꯤꯅꯤꯀꯣ ꯁꯥꯎꯟ ꯇꯥꯏ ꯇꯥꯗꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯍꯦꯛ ꯃꯊꯛꯇ ꯂꯩꯔꯤꯕ ꯊꯣꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯁꯒꯣꯜꯃꯥꯡꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯅꯣꯡꯁꯨꯡ ꯑꯗꯩꯗꯤ ꯅꯣꯡꯁꯨꯝꯅꯦ ꯑꯗꯨꯒ ꯈꯥꯃꯦꯟꯂꯣꯛꯅꯦ ꯁꯝꯅꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯂꯤꯇꯥꯟ ꯊꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯂꯤꯇꯥꯟ ꯊꯣꯡꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯜꯂꯤꯁꯦ ꯑꯃꯨꯛ ꯁꯤ ꯊꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯤꯗ꯭ꯔꯕ ꯌꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯌꯨꯡ ꯂꯩꯔꯝꯃꯦ ꯑꯩ ꯍꯟꯗꯣꯛꯑꯝꯃꯤꯅꯦ ꯌꯦꯡꯉꯨꯅꯦ ꯒꯥꯔꯤꯗ ꯊꯧꯖꯤꯜꯂꯗꯤꯅꯦ ꯁꯨꯃꯥꯏꯅ ꯂꯩ ꯂꯩꯔꯝꯃꯦꯕ ꯁꯨꯃꯥꯏꯅ ꯂꯩ ꯂꯩꯔꯝꯃꯦ ꯑꯩꯅ ꯎꯕꯗꯒꯤꯅꯦ ꯑꯝꯇ ꯎꯞꯁꯜꯂꯒ ꯊꯝꯕꯅꯦꯕ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀ꯭ꯂꯕꯅꯒ ꯁꯦꯝꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯨꯟꯅ ꯁꯦꯝꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯈꯔ ꯁꯦꯝꯕꯤꯕ ꯑꯣ ꯌꯨꯡꯉ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯍꯧꯗ꯭ꯔꯤꯉꯩꯗꯅꯦ ꯍꯥꯟꯅ ꯃꯥꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯄꯥꯛ ꯀꯩꯗꯒꯤ ꯃꯥꯅ ꯑꯗꯣ ꯈꯔꯒ ꯑꯃꯨꯛ ꯁꯦꯝꯕꯤꯕ ꯌꯥꯔꯦ ꯍꯥꯏꯗꯤ ꯐꯤꯕꯝꯁꯦ ꯈꯔ ꯁꯣꯛꯆꯜꯂꯛꯑꯦꯕ ꯁꯤꯗꯒꯤ ꯆꯠꯂꯒ ꯐꯪꯉꯤꯕ ꯈꯨꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯎꯌꯨꯝꯄꯣꯛꯅꯦ ꯁꯤꯒꯤꯁꯤꯅ ꯍꯦꯛ ꯋꯥꯈꯣꯡ ꯇꯥꯔꯦꯗꯅ ꯋꯥꯈꯣꯡ ꯇꯥꯔꯦ ꯁꯤꯗꯒꯤꯀꯣ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯃꯈꯥꯔꯣꯝꯗ ꯆꯠꯈ꯭ꯔꯒꯗꯤ ꯎꯌꯨꯝꯄꯣꯛ ꯃꯈꯥꯔꯣꯝ ꯆꯠꯈ꯭ꯔꯒꯅ ꯎꯌꯨꯝꯄꯣꯛ ꯂꯩꯔꯦ ꯎꯌꯨꯝꯄꯣꯛ ꯑꯗꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯇꯦꯔꯥꯄꯨꯔ ꯃꯃꯥ ꯂꯩꯀꯥꯏ ꯇꯦꯔꯥꯄꯨꯔꯒꯁꯨ ꯂꯣꯏ ꯇꯥꯔꯦꯀꯣ ꯂꯣꯏ ꯇꯥꯔꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯁꯣꯝꯗ ꯆꯠꯈ꯭ꯔꯒꯅ ꯑꯩꯈꯣꯏ ꯄꯨꯈꯥꯎ ꯂꯩꯐꯝ ꯂꯣꯏ ꯇꯥꯔꯦ ꯑꯣ ꯄꯨꯈꯥꯎ ꯂꯩꯐꯝꯒ ꯂꯣꯏ ꯇꯥꯔꯦ ꯑꯗꯣ ꯄꯥꯕꯨꯡ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯒ ꯁꯥꯏꯀꯨꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯥꯏꯀꯨꯜꯁꯤ ꯁꯤꯗꯒꯤ ꯀꯌꯥꯝ ꯂꯥꯞꯄꯤ ꯁꯥꯏꯀꯨꯜꯗꯤ ꯁꯤꯒꯤ ꯁꯣꯝꯗꯒꯤꯁꯨ ꯑꯁꯤꯗꯒꯤ ꯂꯥꯛꯏꯕ ꯃꯦꯂꯣꯁꯦ ꯑꯁꯤꯗ ꯆꯠꯂꯦꯔꯒ ꯑꯁꯤꯗ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯃꯨꯛ ꯆꯠꯂꯒ ꯂꯩꯔꯦ ꯃꯥ ꯁꯥꯏꯀꯨꯜꯗꯗꯤ ꯀꯤꯂꯣꯃꯤꯇꯔ 13 ꯀꯤꯂꯣꯃꯤꯇꯔ 13 ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯇꯣꯇꯦꯂꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯑꯗꯨꯝ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯑꯦꯔꯤꯌꯥ ꯃꯩꯇꯩ ꯉꯥꯛꯇ ꯑꯣꯏꯔꯦ ꯁ꯭ꯋꯥꯏꯗ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯧꯖꯤꯛꯀꯤ ꯐꯥꯎꯒꯤ ꯑꯣꯏꯅ ꯂꯩꯇꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯉꯥꯡ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯂꯥꯏꯌꯦꯡꯕ ꯉꯝꯗꯦꯅ ꯇꯧꯕꯗꯣ ꯃꯥꯏ ꯃꯅꯥꯛ ꯂꯥꯛꯆꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝ ꯊꯣꯡꯁꯦ ꯒꯥꯔꯤꯅ ꯂꯥꯟꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯠꯂꯛ ꯇꯧꯔ ꯂꯥꯟꯈꯤꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯒꯥꯔꯤꯗ ꯂꯥꯟꯈꯤꯗꯣꯏꯅꯤ ꯆꯠꯈ꯭ꯔꯦ ꯍꯣꯏ ꯎꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯣꯡ ꯂꯥꯟꯅ ꯆꯠꯈꯤꯗꯣ ꯈꯪꯉꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯂꯥꯛꯆꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯗꯧꯔꯤꯕ ꯄꯥꯡꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗ ꯀꯣꯟꯅ ꯎꯅꯁꯦ ꯑꯗꯣ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯒꯗꯧꯔꯤꯕ ꯏꯅꯥꯎꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯈꯥꯝ ꯁꯅꯥꯃꯆꯥ ꯀꯧꯏ ꯃꯍꯥꯛꯀꯤ ꯌꯨꯝ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕ ꯌꯨꯝꯁꯤꯅꯤ ꯃꯌꯥꯝ ꯆꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯈꯥꯝ ꯁꯅꯥꯃꯆꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯅꯣ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯒꯗꯧꯔꯤꯕꯅꯤꯀꯣ ꯃꯌꯥꯝ ꯃꯤꯁꯦ ꯁꯤꯌꯔ ꯏꯇꯧ ꯇꯧꯅꯗꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯁꯒꯣꯜꯃꯥꯡ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯤꯁꯦ ꯂꯝꯕꯤꯗ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯊꯦꯡꯅꯖꯔꯛꯏꯀꯣ ꯂꯝꯕꯤ ꯊꯠꯂꯒ ꯂꯩꯔꯝꯕ ꯂꯝꯕꯤ ꯊꯤꯡꯉꯒ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅꯁꯨ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯨꯗ ꯑꯉꯝꯕ ꯃꯇꯦꯡꯁꯨ ꯄꯥꯡꯖꯔꯝꯃꯤ ꯑꯗꯣ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯁꯨꯝꯅ ꯌꯥꯝ ꯋꯥꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯃꯌꯥꯝꯗ ꯎꯍꯟꯖꯒꯦ ꯈꯪꯍꯟꯖꯒꯦ ꯍꯥꯏꯗꯅ ꯉꯁꯤ ꯁꯤꯡꯖꯃꯩ 360 ꯂꯥꯛꯆꯔꯤꯕꯅꯤꯀꯣ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯅꯥꯎꯁꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯇ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯣ ꯑꯗꯨꯅ ꯁꯤꯡꯖꯃꯩ 360ꯗ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤꯒꯤ ꯃꯍꯩ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤꯅꯤꯀꯣ ꯁꯤꯡꯖꯃꯩ 360ꯅ ꯃꯤꯌꯥꯝꯗ ꯉꯁꯤ ꯁꯤꯌꯔ ꯇꯧꯖꯔꯤꯁꯦ ꯃꯌꯥꯝ ꯇꯉꯥꯏ ꯐꯗꯅ ꯐꯣꯟ ꯑꯁꯤ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕꯤꯒꯅꯨ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯁꯤꯡꯖꯃꯩ 360 ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯣꯂꯨꯛꯆꯕꯒ ꯂꯣꯏꯅꯅꯀꯣ ꯃꯌꯥꯝ ꯁꯥꯏꯀꯜ ꯔꯣꯗ ꯏꯝꯐꯥꯜ ꯁꯥꯏꯀꯜ ꯔꯣꯗ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯌꯥꯝꯀꯣ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗꯤ ꯏꯇꯥꯛ ꯇꯥꯛꯄꯅꯤ ꯀꯅꯥꯝ ꯆꯠꯅꯗꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯌꯦꯡꯕꯤꯌꯣ ꯕꯟꯁꯦ ꯌꯥꯝ ꯊꯤꯅ ꯀꯟꯅ ꯂꯩꯕꯅꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯂꯝꯕꯤꯀꯣ ꯀꯣꯛ ꯉꯥꯎꯋꯦ ꯑꯁꯤꯒꯤ ꯊꯣꯡ ꯂꯥꯜꯂꯨꯕꯁꯦ ꯀꯣꯛ ꯉꯥꯎꯋꯦ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯒ ꯂꯝꯕꯤꯁꯦꯀꯣ ꯁꯤꯗ ꯃꯤꯁꯦ ꯏꯇꯥꯛ ꯇꯥꯛꯑꯦ ꯀꯅꯥꯝ ꯆꯠꯇꯕꯅꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯃꯛꯇꯤ ꯊꯣꯛꯇꯦ ꯑꯗꯨꯏꯁꯨ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯃꯤꯗꯣ ꯀꯅꯥꯝ ꯆꯠꯅꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯒꯦꯠꯁꯤꯗꯒꯤ ꯆꯪꯒꯗꯣꯏꯅꯤꯀꯣ ꯑꯩꯒꯤ ꯏꯅꯥꯎꯁꯤꯒꯤ ꯌꯨꯝꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯑꯈꯥꯝ ꯁꯅꯥꯃꯆꯥ ꯑꯩꯈꯣꯏꯒꯤ ꯒꯦꯠꯅꯤ ꯒꯦꯠꯁꯦ ꯃꯌꯥꯝꯁꯤꯗ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯖꯤꯡꯒꯒꯤ ꯒꯦꯠꯁꯤꯅ ꯑꯗꯨꯝ ꯄꯥꯜꯂꯤꯀꯣ ꯌꯥꯝ ꯆꯝꯅ ꯄꯥꯟꯕꯅꯤ ꯌꯥꯝ ꯂꯤꯡꯕꯒꯤ ꯋꯥꯗꯤ ꯅꯠꯇ꯭ꯔꯦ ꯏꯆꯝ ꯆꯝꯅ ꯒꯦꯠꯁꯤꯃ ꯄꯥꯜꯂꯦ
เกตสิสุยามน่ะลิงบักก็ดินัดแต่หายตายก็จำนะคนทวงอามาปานบ่าให้ไปตัวนี้ก่อนเนี่ยมันต้องจังไม่น่าเสียโดยนาวตัวนะมาตกครับนะเลี้ยลีบักเกให้ไปตัวดูสมัยนั้นต้องเป่าจำสักเกละสิเดเลยสินะมายุ่มไว้ตัวนี้ก่อนสนามมาจากยุ่มไว้ตัวนี้แฮมมอกทำอะไรยาเลยสิครับแฮมมอกใครจ้าดิโน่ใครจ้าดิโน่หายอยู่เนี่ยตอนนั้นอีดมตาหายเตลโอยดรอหายกันนะหายเซสในเด็กกันนะหายเฮ้มองกันแล้วตาละกันนี่ก็นั่งอยู่กันนั่งหายว่ะโอ้สมัยนั้นหายชันว่ะยำหน่วยใครยังวิ่งเข้าเกตุกี่ดอกก็ดีลำงานบักเกวียอะดูกันนั่งยี่หายดิตัวหายตัวไก่หายเกมามิ่งเสียพี่น่ะตัวก็เสียมาตัวไก่หายเกวะหายบิต้นหายปะโอ้หายบิต้นด่ะแม่ชิมไอทริกซี่โฟนนัมเบอร์ต้องยาวปนิก่อนอะดูแม่สนามมาจากียมในสิทธิ์เลยสินะก่อนสนามมาจากียมสิทธิ์เลยแหละอะดูก็สนามมาจากีเฮ้ยมาสิทธิ์คุยปุ่งก้าวอยู่ด้วยบ่ใช่สิ่งทุ่งนะบราโอ้อาบุกก็หาไว้ชาเกกว่าอิชูบุดีอาเดเลยเลยอิชูไว้ชาจริงไงแต่อาบุกก็หาไว้ชาเกอิชูนุป้าเสียอาบุกกยาโนสูบเสียอันตาให้บิวเนี่ยอิชูนุป้าเสียมูให้อันนี้ช่วยอ่ะมากะอันนี้อิชูนุชนะมาจากอิชูแกโนบะอันนี้เอาพุ่มอันมันจะผ่าเราจะผ่านเห็นปีโตนุป้าทำให้อันนี้เอาตัวอาบุกอิชูนุป้าเสียไม่ได้บอกเพิ่มอิชูนุป้าที่โอ้ยเด็กกว่าไอ้ที่นุ่มไม่น่าปานแบบเสียยังน่าบกี้นุ่มไม่น่าปานแล้วก็ที่พายยังน่าบกี้นุ่มไม่ช่วยคนตัวกุมตัวกว่าตัวก็ไม่น่าว่าไม่ชาสิลังบิริยาบุกสูดว่าวิรังกันดีกว่าอัศวาไปดูว่าเองตุ้มเดชาเตทักเตมากี่ขันบัดมานะอมุมุกสังนิกปัสิดะโกนิกปัดิกายินี่เนาะว่าแต่ละสังบัดอันน่าบักขังบัดอันน่าบักขังบัดอันนั้นสิตุ้มเดชไอ้ชูชายให้ไปว่าแต่นี่ชาเดียแต่นี่ข้าราชการไปว่าเนี่ยบุกโกทวายยำหน่วยกิจจานี่เนี่ยอามานาป้าต้องมามีตัวหน่วยตีนเตาเวมาสุมวยโอ้มาล้วนมามีหน่วยตีอันชิวครามาให้เตาตัวนู้มาทายามชาตอนนั้นชาพังคังเตรหน่วยพังคังเตรดิสิก็มาให้เตาสิอาบุกลายยังบสูงงำเตรน่าตายกว่างำเตรเซนเลยกันนะไอ้ที่โฮสพิทอลนะสู้ยังบุตรใหญ่ก็ยังบีไฮโคราสเมดิซิลีนะโดยสู้รับมักตียังมาดิ้งงำดับนี้นะโปรเบลมาดุมทุยไฮกว่าเซนสิบุอิมุงกี่โอยนะอาบุกนาคณานักดีเซนตาลีกิมุงสีก็ตั้งไฮวิโออิมุงจีเซนตาบันซียาวเตรซิมามซามวยกินตาเตรก็งำดับนี้นะเดี๋ยวคุยกินชูตาเตรนุปามเขาชนะสุริยนะชาลีชานุปามมวยอันนี้เดียมาเลยคิดเตรอันนี้วายว่าแบบเราชิงฟูลงชาอะไรเต็มมีอาสาเราเขาอูเลยก็อันตัวมังไงการินตะโตโลพาโลยุ่งเลยแต่อันตะสิ่งยำไว้ค่อยสีพงศ์แม่เนี่ยมาติ้งตัววิตรดีไว้มายามกินมาติ้งนี่ก็ค่อยนั่นนี่เวลาจะริสิสุค่อยน่ะสองอันมาปังจะรำเกตุก็มายามน่ะสู้คราปังบิวให้ดันอาบุสุนุปากีค่อยโฟนนัมเบอร์ฮับปะก็หุ่นที่ภาษากาภาษายาเลยบะสุนุปากีโฟนนัมเบอร์สุฮับเสร็จมายามน่ะสองอันมาติ้งปังบิวให้บกี้มายามแต่ให้จะกระโดดนี่กว่าบ่อะตัวสุนุปาสิสุหุ่นที่ฮันดักกี้โอเปอเรชั่นสินะอร่อยเป็นให้บดีฮันดักกี้โอเปอเรชั่นสินะอร่อยเป็นนี้แต่จะมาลัวก็จะมาจีตาอังท่ามาชวนเป็นนี่นะก็มาทำคุยนะมังวันเชียนเดียดุมจังกินนี่ก็อาบุกนานักดีมาติ้งปังบะลักปีเกมาติ้งที่คนเลยไกลน่ะสิ่งตรองเดือดแล้วสุราปังกี่ตัวอันตุมาอันใดฮะกลับในอีนุ่งก็ดีกลับในปีก็ได้อันดูตั้งนะทออันใดคุยไม่ใช่หลักเพราะนั้นเลยชิงไปทำบาสังวาไปทำบาอันดูข้างใต้เนี่ยแต่ไหนบ่อยน้องให้ตนะอะตัวไอ้มาเดสูงตั้งหลักสักกว่าไปกันโนก็ไอ้กันปากก็น่าเสียหลักจริงไงด่ะมาเดสูงตั้งหลักสักกี่สิไมค์กับฟอนจะหักแกก็
ima imingdo surbala hai bako ไอ้ยังมีช่วยบลา ima khoi local MLA nagadi pang magadi lakpi bra kari kari gadi pang bira me da เรา surbala เกิดไม่เลยนะมาอยู่ห้ามนาบุตรสิงห์หงปังอเม lakti lakpira me bako อัน hospital ที่ไหนดูว่ามาอยู่ดิเซมเบอร์กีต่างคนเด็ดยืนแป๊บสมัยกีเด็ดลิสิงตลาดไปเลยดูปังไงดูไอ้ก็สมตินเลยนะบางมีสิ่งที่น่าเจ๊จัดประกอบไปได้การีเหตุปังปีบ้าได้ยังงั้นก็สิ่งที่จะโคโลนั่นไปจำนี้สองห้าปีลำบากไม่ต่อเลย hoi ma cha ba thak pa si di kamai na di tawri yum se dum cheng chak kai ka ma ma พอจ้าบัทักว่าอยู่ดีเผาเราช่างอันนี้มีเราชั้นตันดีมาดูซาบอยู่ดีดมซาอย่างนี้เจ๊จัดประกอบประมาณที่นึงกี่เบียกเลยประกอบอินเนสเลยประกอบไปเลยดมเจงเผาอะไรบางอันดมโยแล้วก็คนแล้วก็ไอ้น่ะดมเต่าเลยสิเลยฉลักเตยโยนมาขนาดนั้นไอ้ยามว่าเลยมาป้าสุเลยแต่วันนี้นะ ma pa lai gi ta ba kyam มาป้าเลยคิดแต่ว่าเจ๊หากุมกีมาสก์ตังคุณมาง่ายแต่เลยคิดแต่วันนี้ adi kan ho yodri phiro yodri พี่รู้อยู่ดีอันนั้นมึงนี่ถ้าไปชาตันปีนี้กันน้ำตะเลยเตยมาเชนะบ้านเราดี pau sina kamai to lai gi ta ba no มาจีบาร์เดจัดปนีดูฮัลกปะดาการินชาดามาทันจัดปนีฮัลกปะดาอิสเดนโทกัตูเรดูกันมากิสิกิสารูเจสิปุ่งเตะเตะอันนั้น color bone se โอ้ยอันนั้นคนนั้นจูไปชาจูเลยเตะเด็กเล่นทุ่งจูเลยตะวันนี้นะก็อันนั้นมาจีไปชาเลยแล้วก็ดีดักเตะปูแล้วก็คนแล้วก็ไล่ยังก็ต้องพาวายาบันนี้บ้าอันนั้นคนไปชาจูเลยตะวันนี้นะทับกตะวันนั้นตะวันนี้นะมาตั้งกีทับกสูรก็มาตั้งกีต้องมารุบทารุบอะไรที่สานี่ไงงานที่ข้อจะพูดสรุปตัวแล้วก็อันนั้นตัวเองอันนั้นไปชาจูเลยตะวันนี้คนให้รกตะจัดแล้วก็ซ้ำเนี่ยซ้ำมาต้องทำมาขายมุกเลยนั่นก็ดูว่าต้องไล่คิดเลยยมตะอันนั้นไล่คิด pawung gi ka sina karom na kan da gadi oyam tang han ba ya ga dra ส้มเดน ma tang tang na ga yeng na sina an le ram ba ka da ma me plus than ge ko pawung ge dum tha tham ma ga มาอยู่ทำมึงเยอะนะต้องทาแล้วก็ทำดิยังไงแต่ตอนนั้นlo thok pa ya da ba no nwai ta ba ko มายามนะต้องมาอยู่ทำมึงเยอะทาแล้วก็ทำดิอยู่หาเงินกันโน่นนะฮะแต่ไอ้เนี่ยต้องทำดิเป็นสมัยนะ kangan se no mi dang de dum kangan se tha bra ima kamai ta ถ้าดิสมัยนะต้องทำไอ้เนี่ยมาตุ้มดระบันนี้นะสมัยนะต้องทำดิ koi na sum ayam na chacharu matam ni ma lai gi da ba gi yum si gi sai gi kai hani haloi ram ba sing je lai gi dram tung da phamung je loi haukat nei ba ko ado ima gi thamoi da su hoi phamung ama tha ba ไอ้น่ะ se ซุมมาเลยดิฮะไปว่ากันตะก็ทำมึงจีเลยตระก็ดิห่างๆอันนี้มาเลยค่ะไปว่ากันตะต้องไอ้น่ะซุมมานี่ชิงออกประกันตะมันบักตะจังก็สิได้ต้องตุ้มไปสิเอาไว้นุ่งไงจะได้นะมาน่ะซุมยามนะหันวันที่น่ะตะมีนะก็ ta hi ka su ba ใช่นี่ผู้นิปันคักง่ายดิน่ะเลยตะบันนี่ใช่นี่ผู้นิปันมาก็ไอ้ก็ใช่สักมานี่อันนั้นไอ้ที่ไงเป็นครั้งที่มาต้องยิงชิงไอ้แต่ที่มาชีกระเบลเลยที่แต่มาตุ้งแต่อีสานป้าจะมุ่งน้องไว้น่ะป้าเลยป้าไปที่ดีโอเปอเรชั่นมารีมารักตัวเลยโอเปอเรชั่นมารีมารักตัวไปจีไปชากี่มาท่องกันตัวนี้ดอกไปชาจังไปให้มันไปที่ฮัตต์อร่อยแบบที่ริงกี้โอเปอเรชั่นตัวว่าจะไปชาเลยนี่อะไรที่ไอ้ก็ไม่ตัวสิเกี่ยวข้อสิเกี่ยวขันเลยอยู่ว่ากันจีดมีอันนั้นสมฮันจันจะมาเตียงปังไปเตียงกำปนเตก็เลยแต่วันนี้ลานกับตันนี้นะada ai kamai tar ga taw sige na khan ba de ibung hoi ma teng lo na phata re khan la ibung hoi da phone taw jar pani ima do somna kan sibudi hoi maning thangba mai kai sibu lain dau thangba lain thogi mai kai sibudi hoi pawung na leibi ba ka se lokthok pi dana dum thambi re ko somna kan na magi lai ka hai tai moi na krom na kan doi ma ta tak pi yo no ko lom thang ba de ma gin tak pi yo kadom da 마기 파몽제 시대 tum할래 마하나 시대 tum메바 si wa gi sai khok se pa le ko sida sida oi na tumiro 시대 원에 tum이 마시대 tum바지 파몽지 아마 떼크레바 우바마 아레 망원당 감타레 누가이티 마마 시대 tum바지 아이 퉁지나 탕갈레 마사지나 그노 떠오래 누가 이 nam thai hai gum na ka chen si ko 호 유린 파입세 찌로 야드리 마마 야 누가이티네 마나 kapton khotna ngona to du sidam tumhalle sidam mana patumam bane mo pakso amta thadi si charu mo pakne thari je mo pakso amta leibangam de ba charu ma pak to मागी जो चारू मपाका अदगी मपागी दुदी मई थादो खरेसिन मपागी सोरा नंगब लई बनेबा अनि जे लोग थादी बने इना नुगाइते साज त मन जाबम खंग्र बने आई ना सिद मपा याउदे आई गते mana manau pa छिन इना मपागी मसाने manau pa ma sa याम अवाब मायो नरे हतिक से अदुन इना जे
ꯀꯔꯤ ꯍꯥꯏꯁꯤꯗ ꯍꯦꯟꯅ ꯋꯥꯕꯁꯦ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯂꯛꯀꯗꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯁꯤꯅ ꯑꯩ ꯏꯃꯥ ꯇꯨꯝꯃꯦ ꯏꯃꯥꯒꯤꯗꯤ ꯃꯣꯝꯄꯥꯛ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯦ ꯑꯝꯇ ꯑꯩꯅ ꯐꯅꯦꯛ ꯈꯔ ꯊꯥꯖꯤꯜꯂꯦ ꯐꯤ ꯈꯔ ꯊꯥꯖꯤꯜꯂꯦ ꯑꯗꯨꯒ ꯇꯨꯝꯕꯅꯤ ꯁꯤꯐꯧ ꯂꯩꯕ ꯉꯝꯗꯦ ꯁꯤꯟꯕ ꯉꯝꯗꯦ ꯃꯥꯒꯤ ꯍꯤꯗꯥꯛ ꯕꯦꯛ ꯂꯩꯕ ꯊꯤꯈꯥꯎ ꯂꯩꯕꯒ ꯑꯗꯒꯤ ꯀꯩꯀꯩ NS ꯂꯩꯕꯒ ꯍꯤꯗꯥꯛꯇꯅꯣ ꯏꯃꯥ ꯃꯔꯨ ꯑꯣꯏꯅ ꯆꯪꯉꯤꯁꯦ ꯃꯥꯒꯤ ꯍꯤꯗꯥꯛꯁꯦ ꯃꯥꯒꯤ ꯊꯤꯔꯤꯡꯒꯤ ꯕꯦꯛ ꯑꯗꯒꯤ ꯀꯥꯞꯁꯟꯅꯕ NS2 ꯁꯤ ꯂꯩꯔꯤꯁꯤꯡꯁꯦ ꯑꯍꯥꯡꯕ ꯕꯣꯔꯥ ꯑꯃꯅꯤ ꯂꯩ ꯃꯄꯥꯟꯗ ꯃꯩꯁꯨ ꯐꯅꯌꯥꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯗꯦ ꯐꯥꯔꯃꯥꯁꯤꯗ ꯂꯩꯔꯤ ꯈꯨꯗꯤꯡꯃꯛ ꯁꯤꯅ ꯁꯦꯅꯤꯇꯥꯏꯖꯔꯁꯨ ꯋꯥꯠꯄ ꯌꯥꯗꯦ ꯈꯨꯠꯁꯤ ꯃꯥ ꯄꯥꯏꯔꯝꯗꯥꯏꯗ ꯇꯩꯊꯣꯛꯑꯦ ꯍꯣꯏ ꯃꯁꯥ ꯌꯥꯝ ꯅꯥꯟꯗꯕ ꯌꯥꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯂꯁꯤꯡ ꯂꯩ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯇꯨ ꯍꯤꯗꯥꯛ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯁꯤ ꯋꯥꯠꯄ ꯌꯥꯗꯦ ꯒ꯭ꯂꯣꯞꯁꯦ ꯒ꯭ꯂꯣꯞꯁꯨ ꯋꯥꯠꯄ ꯌꯥꯗꯦ ꯑꯗꯒꯤ ꯂꯁꯤꯡ ꯋꯥꯠꯄ ꯌꯥꯗꯦ ꯐꯥꯔꯃꯥꯁꯤ ꯃꯥꯒꯤ ꯏꯃꯥ ꯁꯦꯕꯥꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯨꯕꯨꯗꯤ ꯏꯃꯥꯅꯕꯁꯨ ꯀꯟꯅꯕꯨꯁꯨ ꯍꯣꯠꯅꯕꯤꯔꯦ ꯃꯌꯥꯝꯅꯁꯨ ꯑꯉꯝ ꯑꯉꯝ ꯈꯔ ꯄꯥꯡꯕꯤꯔꯛꯄꯗꯨꯅꯕꯨꯗꯤ ꯇꯦꯛ ꯇꯦꯛꯄꯨꯗꯤ ꯇꯧꯔꯤꯅ ꯍꯥꯏꯕꯤꯔꯤꯀꯣ ꯁꯤ ꯅꯞꯄ ꯁꯦꯕꯥꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤ ꯅꯞꯁꯜꯂꯦꯗꯅ ꯀꯩꯅꯣ ꯑꯗꯨꯕꯣ ꯃꯥꯒꯤ ꯊꯤꯔꯤꯡꯒꯤ ꯕꯦꯛꯅꯤ ꯁꯤꯁꯦ ꯅꯞꯁꯜꯂꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯀꯣꯏꯕꯁꯤꯗ ꯂꯣꯏ ꯊꯤꯔꯤꯡꯒꯤ ꯕꯦꯒꯁꯤ ꯃꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ ꯑꯩꯈꯣꯏꯅ ꯂꯩꯔꯨꯔꯗꯤ 500 ꯄꯤꯌꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯈꯦꯋꯥꯗ ꯐꯥꯔꯃꯥꯁꯤ ꯑꯃ ꯂꯩꯌꯦꯕ ꯀꯔꯋꯥꯡꯗ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯇꯞꯄꯦ ꯃꯣꯏꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯑꯗꯨꯝ ꯕꯖꯥꯔꯗ ꯆꯠꯂꯦꯕ ꯑꯗ ꯑꯩꯅ ꯇꯞꯄꯦ ꯑꯩꯒꯤꯁꯨ ꯈꯔ ꯂꯩꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯂꯩꯔꯨꯔꯗꯤ ꯃꯃꯟꯗꯣ ꯌꯧꯕꯗꯣ 500 ꯄꯤ ꯑꯃꯗ ꯑꯗꯨꯒ ꯃꯥꯅ ꯂꯧꯕꯤꯔꯒꯅ 3ꯗ 750 ꯍꯥꯏꯗꯅ 3ꯗ ꯑꯣ ꯑꯗꯨꯅ ꯈꯔ ꯇꯣꯡꯖꯩꯀꯣ ꯍꯣꯏ ꯑꯗꯣ ꯊꯤꯔꯤꯡꯒꯤ ꯕꯦꯒꯁꯤꯅ ꯏꯃꯥ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯗꯤ ꯆꯠꯀꯦ ꯃꯥꯅ ꯂꯦꯡꯕꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯗꯨꯗꯤ ꯃꯥꯅ ꯂꯦꯡꯗꯅ ꯈꯣꯠꯇꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨ ꯂꯥꯎꯅꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯀꯃꯥꯏꯅ ꯁꯦꯕꯥ ꯇꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯝꯗꯥꯏ ꯐꯥꯎꯕꯗ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯀꯔꯤ ꯁꯦꯕꯥ ꯇꯧꯕꯤ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗꯒꯤ ꯃꯃꯥ ꯃꯃꯤ ꯇꯥꯊꯣꯛꯄꯤꯔꯦ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤ ꯌꯨꯔꯤꯟ ꯀꯩꯀꯩꯁꯤ ꯂꯧꯊꯣꯛꯄꯤꯔꯦ ꯑꯩꯅ ꯍꯩꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤ ꯃꯥꯒꯤ ꯑꯃꯥꯡꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯁꯤꯗ ꯁꯤꯒꯤ ꯃꯆꯤꯟꯁꯤꯗ ꯑꯗꯨꯝ ꯍꯥꯡꯇꯣꯛꯑꯦ ꯑꯗꯨꯒ NS ꯃꯍꯤ ꯀꯥꯞꯁꯜꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯃꯥꯡꯕꯁꯦ ꯎꯔꯦꯀꯣ ꯑꯗꯨꯝ ꯁꯦꯡꯅ ꯏꯐꯣꯡ ꯐꯣꯡꯅ ꯎꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯅꯝ ꯀꯩꯀꯥꯗꯤ ꯏꯃꯥ ꯂꯤꯛ ꯑꯣꯏꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯅꯝ ꯀꯥꯏꯔꯛꯑꯀꯥꯟꯗ ꯁꯤ ꯀꯥꯏꯔꯛꯀꯅꯦꯕ ꯇꯨ ꯁꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯁꯤꯟꯕꯗ ꯉꯥꯏꯔꯤꯅꯦ ꯏꯕꯨꯡꯉꯣ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯣꯔꯦꯅ ꯑꯃꯨꯛ ꯁꯤꯟꯇꯣꯛꯑꯁꯦꯅ ꯑꯃꯨꯛ ꯁꯤꯜꯂꯦꯕ ꯑꯗꯨꯒ ꯁꯤꯗ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯁꯦꯡꯅ ꯂꯁꯤꯡ ꯕꯦꯅꯦꯠ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯞ ꯑꯃꯨꯛ ꯅꯞꯁꯟꯕꯤꯔꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯥꯗꯔ ꯑꯃꯨꯛ ꯊꯝꯕꯤꯕ ꯑꯩꯅ ꯃꯥꯒꯤ ꯁꯦꯕꯥꯁꯦ ꯄꯨꯔꯥ ꯃꯥꯒꯤ ꯁꯦꯕꯥ ꯍꯣꯠꯅꯕꯗ ꯑꯩ ꯀꯔꯤꯝꯇ ꯆꯠꯊꯣꯛꯄꯁꯨ ꯅꯪꯗ꯭ꯔꯦ ꯄꯩꯁꯥ ꯇꯥꯟꯕꯁꯨ ꯅꯪꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥꯗꯤ ꯀꯩꯀꯩ ꯊꯕꯛꯀꯗꯤ ꯇꯧꯔꯒ ꯁꯦꯟ ꯇꯦꯛ ꯇꯥꯟꯕꯒꯤ ꯊꯕꯛ ꯇꯧꯕꯤ ꯑꯩ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯦ ꯌꯨꯝꯒꯤ ꯑꯗꯨꯝ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯔ ꯃꯄꯥ ꯂꯩꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯆꯠꯍꯟꯗꯦ ꯃꯣꯏꯅ ꯉꯝꯅꯕ ꯑꯗꯨꯝ ꯁꯨꯏꯌꯦꯕ ꯑꯩꯅ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯔꯒ ꯂꯩꯌꯣꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯩꯁꯨ ꯑꯐꯪꯕꯗꯤ ꯑꯗꯨꯝ ꯁꯨꯏ ꯃꯇꯝꯒꯤ ꯂꯧꯁꯤꯡ ꯀꯨꯝꯕ ꯑꯗ ꯃꯤꯅ ꯁꯤꯃ ꯇꯧꯁꯤ ꯂꯩꯕꯥꯛꯁꯤꯃ ꯇꯧꯁꯤ ꯂꯥꯡꯒꯣꯡꯁꯤꯃ ꯇꯧꯁꯤ ꯍꯖꯤꯔꯥ ꯁꯨꯕꯐꯥꯎ ꯆꯠꯂꯝꯃꯤ ꯑꯩ ꯀꯨꯏꯅ ꯆꯠꯂꯝꯃꯤ ꯍꯖꯤꯔꯥ ꯁꯨꯕ ꯁꯒꯣꯜꯕꯟꯗ ꯆꯠꯂꯝꯃꯤ ꯑꯗꯒꯤ ꯄꯣꯔꯣꯝꯄꯥꯠꯂꯣꯝꯗ ꯆꯠꯂꯝꯃꯤ ꯌꯥꯝ ꯆꯠꯂꯝꯃꯤꯀꯣ ꯀꯩꯊꯦꯜꯗꯁꯨ ꯆꯠꯂꯝꯃꯤ ꯆꯍꯤ 7-9 ꯆꯠꯂꯝꯃꯤ ꯃꯥꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯗ꯭ꯔꯤꯉꯩꯗꯒꯤ ꯆꯠꯂꯝꯃꯤ ꯍꯟꯗꯛ ꯆꯍꯤ ꯑꯃꯅꯤꯁꯤ ꯆꯠꯇꯕꯅꯤ ꯀꯣꯔꯣꯅꯥꯗꯒꯤ ꯆꯠꯈꯤꯗꯕꯅꯤ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯂꯟ ꯊꯨꯝ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨ ꯉꯝꯅ ꯃꯄꯥꯁꯨ ꯐꯣꯔꯁꯟ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯐꯣꯔꯁꯟ ꯈꯣꯏꯔꯒ ꯃꯥꯁꯨ ꯁꯤꯖꯟ ꯃꯇꯝ ꯅꯥꯏꯕꯅꯤꯅ ꯐꯣꯔꯁꯟꯗꯤ ꯑꯍꯥꯡꯕ ꯃꯇꯝꯗꯅ ꯍꯖꯤꯔꯥ ꯁꯨꯕ ꯑꯗꯨꯝ ꯆꯠꯂꯦ ꯃꯥꯁꯨ ꯑꯗꯨꯒ ꯏꯃꯥ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯣꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯕꯦꯒꯁꯤꯁꯨ ꯑꯗꯨꯝ ꯅꯣꯡꯃꯗ ꯁꯤꯟꯕ ꯈꯣꯠꯄ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯅꯣꯡꯃꯗ ꯃꯥꯒꯤꯗꯤ ꯍꯩꯗꯣꯛꯑꯒ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯁꯤꯟꯕ꯭ꯔꯥ ꯃꯥꯒꯤꯁꯨ ꯃꯥꯒꯤꯁꯤ ꯅꯣꯡꯃꯗ ꯀꯩꯅꯣ ꯇꯧꯋꯤ ꯁꯤꯗꯩꯗ ꯑꯗꯨꯝ ꯍꯩꯗꯣꯛꯑꯦ ꯑꯗꯨ ꯅꯣꯡꯃꯗ 5ꯔꯛ 4ꯔꯛ ꯁꯨꯃꯥꯏꯅ ꯍꯩꯗꯣꯛꯑꯦ ꯃꯥꯒꯤ ꯁꯤ 3-4ꯔꯛ ꯊꯜꯂ ꯍꯩꯖꯤꯜꯂꯦꯕ ꯁꯤꯗ ꯑꯃꯨꯛ ꯑꯗꯨꯒ ꯁꯣꯝ ꯃꯈꯥꯗ ꯑꯃꯨꯛ ꯍꯩꯗꯣꯛꯑꯦ ꯑꯩꯅ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯤ ꯁꯤꯟꯗꯕ ꯌꯥꯗꯦ ꯁꯤ ꯃꯔꯤꯁꯨ ꯕꯦꯒꯁꯨ ꯂꯣꯏꯅ ꯀꯌꯥꯃꯨꯛꯀꯗꯤ ꯄꯤ ꯏꯃꯥ ꯂꯩꯕꯗꯁꯦ ꯑꯅꯤꯁꯤꯗ ꯂꯤꯁꯤꯡ ꯃꯥꯒꯤ ꯌꯨꯔꯤꯟꯁꯦ ꯃꯊꯛ ꯃꯈꯥꯅꯦꯕ ꯍꯥꯞꯄꯤꯁꯦ ꯄꯨꯛꯇꯒꯤ ꯏꯁꯤꯡ ꯈꯥꯎꯗꯒꯤ ꯍꯨꯜꯂꯛꯄ ꯑꯃ ꯑꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯐꯣꯡ ꯃꯇꯣꯟꯗꯒꯤ ꯑꯃ ꯑꯗꯨꯅ ꯑꯅꯤꯁꯤ ꯄꯨꯟꯅ ꯁꯤꯟꯕ ꯀꯥꯟꯗ 2,100ꯒ 1,200 ꯆꯪꯉꯤ 1,100 ꯑꯗꯨꯗꯤ ꯊꯥ ꯑꯝꯗ ꯑꯃꯨꯛ ꯂꯧꯗꯣꯏꯅꯦꯕ ꯑꯗꯒꯤ ꯏꯁꯤꯡ ꯈꯥꯎ ꯇꯦꯡꯕꯁꯨ ꯑꯗꯨꯝ ꯆꯠꯂꯦ ꯏꯁꯤꯡ ꯈꯥꯎ ꯇꯦꯡꯕꯁꯤꯅ ꯑꯩꯈꯣꯏꯅ ꯍꯞꯇꯥꯗ ꯆꯠꯄ ꯉꯝꯗ꯭ꯔꯒꯅ ꯊꯥ ꯃꯈꯥꯏ ꯂꯩꯔ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯔꯥꯁꯁꯦ ꯀꯩꯊꯦꯜ ꯀꯥꯕꯗ ꯑꯃꯨꯛ ꯀꯥꯔꯕꯅꯦ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯦꯕ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯏꯌꯦꯡꯉꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯀꯌꯥꯔꯛꯀꯗꯤ ꯁꯨꯔꯦ ꯃꯥ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯁꯦ ꯔꯥꯖ ꯑꯣꯄꯔꯦꯁꯟ ꯃꯦꯗꯤꯁꯤꯇꯤꯗ ꯑꯗꯨꯒ ꯇꯧꯕꯁꯦ ꯁꯦꯜꯅ ꯀꯌꯥꯃꯨꯛ ꯆꯪꯈ꯭ꯔꯕ ꯑꯍꯥꯟꯕ ꯃꯥꯒꯤ ꯇꯧꯕꯁꯦ ꯍꯦꯛ ꯑꯍꯥꯟꯕ ꯅꯣꯡꯃꯩ ꯄꯥꯟꯕꯒꯤꯗꯨꯗꯤ ꯑꯣꯄꯔꯦꯁꯟꯁꯦ ꯃꯊꯪ ꯇꯧꯋꯦꯕ ꯁꯔꯨ ꯇꯦꯛꯄꯒꯤ ꯁꯝꯕꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯊꯤꯕꯒꯤ ꯑꯗꯒꯤ ꯏꯁꯤꯡ ꯈꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯑꯗꯩ ꯊꯤꯔꯤꯟ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯒꯤ ꯑꯣꯄꯔꯦꯁꯟ 3-4 ꯇꯧꯔꯦ ꯑꯗꯨꯒ ꯑꯗꯣ ꯃꯥꯒꯤ ꯁꯦꯟꯗꯤ ꯀꯌꯥꯃꯨꯛ ꯆꯪꯈ꯭ꯔꯦ ꯃꯥ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯅ ꯈꯔꯒꯗꯤ ꯗꯤꯁꯀꯥꯎꯟꯒꯗꯤ ꯄꯤꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤ ꯐꯥꯔꯃꯥꯁꯤꯒꯤꯗꯤ ꯑꯗꯨꯝ ꯊꯤꯌꯦꯕꯀꯣ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯤꯗꯤ ꯃꯥꯅ ꯈꯔ ꯊꯤꯕ ꯈꯔ ꯌꯦꯡꯕꯤꯕ ꯑꯗꯨꯝ ꯇꯧꯋꯦ ꯔꯥꯖ ꯃꯦꯅꯦꯖꯔꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯦꯕ
ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯌꯦꯡꯕ ꯌꯥꯗꯕꯅꯤꯅꯀꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤ ꯇꯧꯕꯤ ꯏꯃꯥ ꯍꯣꯏꯁꯦ ꯍꯦꯜꯊ ꯀꯥꯔꯗꯀꯗꯤ ꯂꯩꯇꯕ꯭ꯔꯥ ꯃꯌꯥꯝꯅꯁꯨ ꯍꯪꯕꯤꯔꯛꯑꯦ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯃꯇꯦꯡꯒꯗꯤ ꯂꯧꯔꯒ ꯂꯥꯌꯦꯡꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯦꯜꯊ ꯀꯥꯔꯗ ꯂꯩ ꯂꯩꯌꯦ ꯑꯗꯨꯗꯩ ꯈꯔ ꯀꯥꯟꯅꯕꯁꯨ ꯑꯗꯨꯗꯒꯤ ꯈꯔ ꯈꯔ ꯐꯪꯉꯤꯀꯣ ꯈꯔꯁꯨ ꯑꯗꯨꯗꯩ ꯂꯥꯛꯄꯁꯨ ꯈꯔ ꯈꯔꯗꯤ ꯂꯥꯛꯑꯦ ꯑꯗꯨꯗꯩ ꯂꯥꯛꯄꯗꯨꯒ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯒ ꯃꯣꯏꯅ ꯄꯥꯝꯕꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯏꯌꯦꯡꯉꯒ ꯂꯥꯛꯏꯅꯦꯕ ꯏꯆꯥꯁꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯔꯣꯏꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯂꯥꯛꯑꯝꯃꯒ 20,000-30,000ꯃꯨꯛꯇꯤ ꯂꯥꯡꯉꯣ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯂꯥꯛꯑꯝꯃꯒ ꯑꯣꯄꯔꯦꯁꯟ ꯑꯅꯤꯅꯦꯕ ꯇꯧꯗꯣꯏꯁꯦ ꯍꯟꯗꯛ ꯄꯨꯟꯅ ꯃꯥꯒꯤ ꯊꯤꯔꯤꯡ ꯍꯥꯞꯆꯤꯟꯕꯁꯤꯒ ꯑꯗꯒꯤ ꯅꯤꯡꯒꯣꯡꯒꯤ ꯁꯔꯨ ꯇꯦꯛꯄꯗ ꯌꯣꯠ ꯀ꯭ꯂꯤꯞ ꯆꯠꯈꯤꯕꯗꯣ ꯑꯗꯨ ꯂꯧꯊꯣꯛꯄꯒ ꯑꯅꯤꯁꯤ ꯄꯨꯟꯅ ꯄꯥꯔꯒ ꯇꯧꯔꯁꯦꯅ ꯍꯥꯏꯔꯦ ꯃꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯧꯔꯗꯤ ꯑꯩꯈꯣꯏꯗ ꯆꯥꯔꯖ ꯆꯪꯕꯗꯣ ꯍꯦꯜꯂꯅꯤ ꯄꯨꯟꯅ ꯇꯧꯔꯁꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯂꯩꯇ꯭ꯔꯦꯕ ꯑꯩꯁꯦ ꯃꯥꯒꯤ ꯆꯦꯛ ꯆꯠꯄꯒ ꯑꯗꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯀꯔꯤ ꯌꯥꯝ ꯑꯋꯥꯕꯗ ꯁꯤꯗꯩ ꯍꯦꯟꯅ ꯋꯥꯕ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯅ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯁꯤ ꯈꯔ ꯄꯥꯡꯕꯤꯌꯣꯅ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯕꯨꯗꯤ ꯆꯥꯕ ꯊꯛꯄꯗꯤ ꯃꯇꯣꯝꯗ ꯉꯝꯃꯝꯒꯅꯤꯀꯣ ꯈꯨꯠꯇꯤ ꯁꯣꯛꯇꯕꯅꯤ나 ꯃꯥꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦꯕ ꯃꯥ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯅ ꯑꯗꯨꯝ ꯏꯜꯂꯦ ꯐꯃꯨꯡꯗ ꯆꯃꯁ ꯇꯧꯔꯒ ꯑꯗꯒꯤ ꯃꯥꯅ ꯈꯔ ꯃꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯒꯅ ꯃꯃꯥ ꯑꯩ ꯆꯥꯖꯒꯦꯅ ꯈꯨꯠ ꯍꯥꯝꯃꯒ ꯑꯗꯨꯝ ꯈꯨꯠꯅ ꯑꯗꯨꯝ ꯐꯝꯃꯒ ꯄꯤꯖꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯁꯨꯡ ꯅꯨꯡꯉꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯣꯡ ꯈꯨꯠ ꯊꯥꯡꯉꯩ ꯁꯦꯡꯅ ꯈꯣꯡ ꯈꯨꯠ ꯇꯦꯛꯈꯤꯕꯅ ꯐꯩ ꯍꯥꯏꯕ ꯃꯥꯒꯤ ꯏꯁꯤꯡ ꯃꯔꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯊꯤ ꯐꯥꯏꯕꯝ ꯈꯪꯗꯕ ꯁꯤꯒꯤ ꯊꯨꯟ ꯁꯥꯔꯛꯄ ꯑꯗꯩ ꯏꯁꯤꯡ ꯃꯔꯤ ꯁꯥꯔꯛꯄ ꯅꯨꯡꯉꯥꯏꯕꯝ ꯈꯪꯗꯦ ꯍꯥꯏꯕ ꯏꯆꯥꯒꯤ ꯑꯍꯤꯡ ꯇꯨꯝꯕꯒꯗꯤ ꯃꯥ ꯑꯗꯨꯝ ꯑꯃꯨꯛꯃꯨꯛꯀꯗꯤ ꯂꯥꯎꯔꯛꯄ꯭ꯔꯥ ꯑꯍꯤꯡ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯨꯝꯕꯁꯦ ꯌꯥꯗꯦꯅ ꯑꯃꯨꯛ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯪ ꯇꯨꯝꯅꯕꯩ ꯒꯨꯂꯤꯁꯦ ꯇꯣꯏꯅ ꯆꯥꯕꯗꯤ ꯐꯠꯇꯕꯅꯤ ꯅꯪ ꯆꯥꯒꯅꯨ ꯍꯥꯏꯅ ꯇꯨꯝꯅꯕꯩ ꯒꯨꯂꯤꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯃꯥꯅ ꯇꯨꯝꯕ ꯌꯥꯗꯕ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗꯗꯤ ꯑꯋꯥꯕꯗꯨ ꯀꯥꯎꯊꯣꯛꯅ ꯕꯕꯥ ꯄꯤꯔꯛꯑꯣ ꯑꯩ ꯇꯨꯝꯅꯕ ꯒꯨꯂꯤꯗ 2 ꯆꯥꯁꯟꯒꯦ 3 ꯆꯥꯁꯟꯒꯦꯅ ꯃꯨꯜꯂꯒ ꯈꯨꯠꯇꯤꯡꯅꯔꯒ ꯆꯥꯏꯕ ꯑꯋꯥꯕꯗꯣ ꯈꯥꯡꯕ ꯉꯝꯃꯛꯇꯕꯒꯤ ꯑꯗꯨꯅ ꯒꯨꯂꯤꯒꯥꯁꯦ 3 ꯆꯥꯕꯒ ꯌꯥꯎꯋꯦ ꯃꯥꯗ ꯅꯠꯇꯅ ꯑꯩꯁꯨ ꯆꯥꯏ ꯃꯥꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯇꯣ ꯏꯆꯥꯅꯤꯅ ꯌꯦꯡꯕ ꯉꯝꯗꯦꯕꯀꯣ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯌꯥꯏꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯑꯩꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯁꯦ ꯇꯨꯝꯅꯕ ꯒꯨꯂꯤꯗꯣ ꯆꯥꯁꯜꯂꯦ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯁꯤꯅꯤ ꯑꯩꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯦ ꯑꯩ ꯅꯨꯡꯉꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡꯐꯥꯎ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯧꯀ꯭ꯔꯤꯗ ꯁꯨꯝ ꯐꯝꯃ ꯂꯩꯕꯗꯤ ꯉꯝꯕꯗꯤ ꯅꯠꯇꯦꯗꯣ ꯑꯌꯥꯝꯕꯅ ꯐꯃꯨꯡꯗ ꯁꯨꯝ ꯂꯩꯔꯕ꯭ꯔꯥ ꯃꯥꯅ ꯁꯨꯃꯥꯏꯅ ꯐꯝꯈ꯭ꯔꯤꯁꯦ ꯍꯟꯗꯛꯀꯤ ꯅꯨꯡ ꯂꯩꯔꯝꯃꯦꯅ ꯇꯧꯕꯗꯣ ꯍꯟꯗꯛꯀꯤ ꯃꯥꯔꯆꯀꯤ ꯇꯥꯡ 18ꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 18ꯗ ꯄꯨꯈꯠꯄꯅꯤ ꯃꯥꯁꯦ ꯆꯦꯛ ꯆꯠꯄꯅꯤ ꯑꯗꯩꯗ ꯃꯥꯁꯦ ꯏꯁꯤꯡ ꯈꯥꯎꯗ ꯁꯨꯃꯥꯏꯅ ꯗꯣꯛꯇꯔ ꯖꯤꯇꯦꯟꯗ꯭ꯔꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯏꯁꯤꯡ ꯈꯥꯎꯁꯦ ꯑꯃꯣꯠꯄ ꯌꯥꯝꯅ ꯂꯩꯔꯦ ꯃꯣꯂꯣꯝ ꯃꯥ ꯗꯣꯔꯕꯤꯟ ꯊꯥꯜꯂ ꯌꯦꯡꯉꯦꯕ ꯗꯣꯔꯕꯤꯟ ꯊꯥꯜꯂ ꯌꯦꯡꯗꯣꯏꯅꯤ ꯑꯗꯣ ꯑꯃꯣꯠꯄꯁꯤ ꯌꯥꯝ ꯂꯩꯔꯦꯅ ꯍꯥꯏꯔꯦ ꯑꯩ ꯀꯧꯁꯜꯂꯒ ꯑꯣꯄꯔꯦꯁꯟ ꯊꯦꯇꯔꯗ ꯄꯨꯁꯜꯂꯒ ꯇꯧꯋꯦꯕ ꯑꯗꯩꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯩ ꯑꯃꯨꯛ ꯀꯧꯊꯣꯛꯑꯦ ꯑꯩꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯣꯠꯄꯗꯤ ꯗꯣꯔꯕꯤꯟ ꯊꯥꯗꯔꯒ ꯊꯥꯜꯂꯒ ꯑꯗꯒꯤ ꯃꯣꯂꯣꯝ ꯊꯥꯗꯔ ꯁꯦꯡꯗꯣꯏꯅꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗ ꯑꯩꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤ ꯑꯩꯁꯦ ꯑꯃꯨꯛ ꯀꯧꯁꯜꯂꯦ ꯃꯥꯅ ꯑꯩꯅ ꯀꯩꯗꯧꯔꯦ ꯁꯥꯔ ꯍꯥꯏꯔꯦ ꯑꯁ ꯃꯥꯒꯤꯁꯦ ꯑꯃꯣꯠꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯨꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ ꯅꯨꯡ ꯑꯣꯟꯁꯜꯂꯦ ꯍꯥꯏꯔꯦ ꯐꯝꯖꯜꯂꯒ ꯂꯩꯕꯗꯣ ꯐꯝꯖꯜꯂꯒ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯑꯦꯗꯃꯤꯠ ꯇꯧꯔꯣꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯁꯥꯔ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯆꯦꯛ ꯂꯥꯛꯄꯅꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯥꯔ ꯑꯩꯗꯤ ꯃꯄꯥꯁꯨ ꯂꯩꯇꯦ ꯃꯄꯨꯁꯨ ꯂꯩꯇꯦ ꯌꯨꯝꯒꯤ ꯑꯍꯜ ꯑꯝꯇ ꯂꯩꯇꯦ ꯑꯩꯗꯤ ꯃꯥꯒꯤ ꯆꯦꯛꯀꯤ ꯇꯤꯆꯔ 4 ꯁꯤꯟꯕ ꯂꯥꯛꯄꯅꯤ ꯑꯗꯒꯤ ꯃꯥꯅ ꯁꯪꯅꯤꯡꯉꯦ ꯃꯃꯥ ꯁꯪꯅꯤꯡꯉꯦ ꯈꯪꯕ ꯈꯥꯡꯉꯝꯗꯦ ꯁꯤꯁꯨ ꯆꯣꯡꯊꯣꯔꯛꯇꯣꯔꯦ ꯉꯥꯛꯇꯁꯨ ꯂꯥꯛꯑꯦꯕ ꯃꯥꯅ ꯁꯪꯕ ꯀꯥꯟꯗ ꯑꯃꯨꯛꯃꯨꯛꯁꯦ ꯃꯥꯅ ꯁꯪꯕ ꯀꯥꯟꯗ ꯑꯗꯩꯗꯤ ꯑꯩꯗꯤ ꯁꯤ ꯁꯤꯟꯕ ꯂꯥꯛꯄꯅꯦꯅ ꯍꯥꯏ ꯑꯗꯩ ꯗꯣꯛꯇꯔ ꯖꯤꯇꯦꯟꯗ꯭ꯔꯁꯤꯅ ꯅꯪ ꯄꯩꯁꯥ ꯌꯥꯎꯗꯕ ꯀꯩꯝꯇ ꯈꯟꯒꯅꯨ ꯍꯛꯁꯦꯜ ꯂꯩꯕ꯭ꯔꯥ ꯍꯛꯁꯦꯜ ꯀꯥꯔꯗ ꯄꯥꯏꯕ꯭ꯔꯥ ꯍꯥꯏ ꯍꯣꯏ ꯑꯩꯅ ꯂꯩ ꯍꯥꯏ ꯑꯗꯨꯗ ꯆꯟꯒꯅꯤ ꯍꯥꯏꯔꯒ ꯃꯤꯡꯗꯤ ꯆꯜꯂꯨꯔꯣ ꯄꯩꯁా ꯌꯥꯎꯗꯕꯒꯤ ꯍꯥꯏꯔꯦ ꯃꯥꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯦꯗꯃꯤꯠ ꯇꯧꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 1ꯗ ꯃꯥꯒꯤ ꯅꯨꯡꯗꯨ ꯂꯧꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅ ꯍꯛꯁꯦꯜ ꯀꯥꯔꯗꯀꯤ ꯑꯣꯐꯤꯁꯇ ꯆꯪꯉꯦ ꯃꯦꯅꯦꯖꯔꯁꯤꯗ ꯀꯞꯄꯒ ꯍꯥꯏꯔꯦ ꯑꯩꯅ ꯃꯣꯏꯅ ꯃꯤꯡ ꯆꯟꯕꯗꯣ ꯃꯥꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗꯇ ꯑꯣꯟꯗꯤ ꯍꯤꯗꯥꯛ ꯄꯤꯔꯣꯏ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧ ꯂꯣꯏꯔꯒ ꯑꯣꯕꯖꯥꯔꯕꯦꯁꯟ ꯔꯨꯝꯗ ꯂꯩꯕꯩꯗꯣ ꯑꯗꯩꯗ ꯅꯔꯁꯁꯤꯡꯗꯨꯅ ꯍꯤꯗꯥꯛ ꯏꯔꯛꯑꯦ ꯑꯗꯩ ꯑꯩꯅ ꯍꯥꯏꯔꯦ ꯑꯃꯨꯛ ꯆꯪꯉꯤ ꯌꯥꯗꯦ ꯑꯗꯩꯗꯤ ꯗꯣꯛꯇꯔꯗꯨꯗ ꯑꯩꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯍꯥꯏꯔꯦ ꯗꯣꯛꯇꯔꯗꯨꯅ ꯑꯩ ꯍꯥꯏꯔꯒꯦ ꯃꯥꯅ ꯍꯥꯏꯔꯒ ꯑꯣꯜꯍꯜꯂꯦ ꯑꯣꯟꯕꯗꯒꯤ ꯃꯣꯏꯅ ꯑꯣꯜꯂꯦ ꯌꯥꯔꯦ ꯍꯤꯗꯥꯛꯇꯨ ꯄꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯛꯑꯦ ꯅꯨꯡꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯁꯨ ꯍꯤꯗꯥꯛ ꯌꯥꯝ ꯊꯥꯏ ꯂꯨꯄꯥ 40,000 ꯆꯪꯉꯦ ꯑꯗꯨꯁꯨ ꯑꯗꯣ ꯍꯛꯁꯦꯜ ꯀꯥꯔꯗꯇꯒꯤ 14,000 ꯑꯃ ꯂꯥꯛꯑꯦ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ 10,000 ꯑꯃ ꯑꯗꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗꯇꯒꯤ 13,000 ꯂꯥꯛꯄꯗꯣ ꯀꯛꯈ꯭ꯔꯒ 30,000 ꯀꯩꯅꯣ ꯇꯧꯗꯣ ꯔꯥꯖꯀꯤ ꯃꯤꯗꯗꯨꯅ ꯌꯦꯡꯕꯤꯔꯛꯑꯦ ꯃꯥꯅꯁꯨ ꯁꯨꯝ ꯇꯧꯗꯅ ꯂꯥꯛꯑꯕꯅꯤꯅꯅꯦ ꯃꯥꯁꯨ ꯃꯥ ꯈꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇꯕꯅꯤꯅ ꯃꯌꯥꯝꯒꯤ ꯑꯣꯏꯕꯅꯤꯅ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯣꯏ ꯀꯂꯞꯅ ꯌꯦꯡꯕꯤꯅꯤ ꯍꯥꯏꯗꯦ ꯈꯣꯠꯂꯦ ꯇꯧꯋꯦ ꯑꯗꯩ ꯀꯂꯞꯅꯁꯨ ꯌꯦꯡꯕꯕꯨꯗꯤ ꯑꯗꯩꯗ
ꯃꯣꯏꯁꯦ ꯁꯨꯝ ꯂꯥꯟ ꯃꯇꯝꯅꯤꯅ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕꯅꯤꯅ ꯁꯨꯝ ꯌꯦꯡꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯑꯩ ꯁꯥꯔꯒꯤ ꯌꯨꯝꯗꯁꯨ ꯂꯥꯛꯑꯝꯃꯕꯅꯤ ꯇꯧꯕꯗꯨꯗꯒꯤ ꯃꯥꯅ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯇꯥꯕꯤꯔꯦ ꯑꯗꯨꯝ ꯌꯦꯡꯕꯤ ꯃꯥꯅ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯍꯤꯔꯤꯟꯒꯤ ꯇꯧꯕꯁꯦ ꯈꯣꯠꯄꯁꯦ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅꯗꯤ ꯍꯥꯏꯔꯛꯑꯦ ꯈꯔꯗꯤ ꯌꯦꯡꯅꯤ ꯑꯗꯨꯒ ꯅꯣꯏ ꯂꯥꯛ ꯑꯃ ꯈꯔ ꯍꯦꯟꯅꯗꯤ ꯂꯥꯡꯗꯕ ꯌꯥꯔꯣꯏ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨ ꯄꯩꯁꯥꯗꯣ ꯋꯥꯠꯄꯗꯒꯤ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡ ꯀꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯑꯩꯅ ꯏꯆꯥꯁꯤꯡ ꯀꯧꯕꯅꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯝꯇ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯩꯒꯤ ꯏꯅꯥꯎꯗ ꯑꯝꯇꯪ ꯍꯥꯞꯆꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯁꯒꯣꯜꯃꯥꯡ ꯑꯗꯨꯝ ꯍꯥꯏꯀꯣ ꯁ꯭ꯋꯥꯏꯁꯦ ꯁꯒꯣꯜꯃꯥꯡ ꯍꯥꯏꯕꯅꯤ ꯁꯒꯣꯜꯃꯥꯡꯒꯤ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯏꯅꯥꯎ ꯑꯈꯥꯝ ꯁꯅꯥꯃꯆꯥꯒꯤ ꯌꯨꯝꯗꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯑꯩꯒꯤ ꯏꯅꯥꯎꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤ ꯀꯩ ꯊꯥꯗꯅꯦꯕ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯣ ꯃꯃꯥꯡ ꯖꯨꯂꯥꯏꯒꯤ ꯗꯦꯠ 11ꯗ ꯄꯥꯟꯕꯅꯤ ꯖꯨꯂꯥꯏꯒꯤ ꯗꯦꯠ 11ꯗ ꯖꯨꯂꯥꯏꯒꯤ ꯗꯦꯠ 11 ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯆꯍꯤ ꯀꯩꯅꯣ ꯐꯥꯗꯣꯔꯦꯅꯦ ꯆꯍꯤ ꯐꯥꯗꯣꯔꯦ ꯅꯠꯇ꯭ꯔꯅꯦ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯂꯦꯜꯂꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯅꯥꯔꯒ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯥꯡꯒꯠꯄ ꯉꯝꯗꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯩꯔꯦꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯂꯦꯜꯂꯤ ꯁꯅꯥꯃꯆꯥ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯁꯦ ꯍꯦꯛ ꯖꯨꯂꯥꯏꯒꯤꯗꯒꯤ ꯍꯦꯛ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯛꯑꯞ ꯇꯧꯕ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯗ ꯍꯧꯒꯠꯄ ꯅꯠꯇꯅ ꯌꯨꯝꯗ ꯂꯩꯕꯗꯗꯤ ꯁꯨꯡ ꯍꯧꯒꯠꯇ꯭ꯔꯦ ꯑꯩ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯄ ꯂꯩꯔꯕ ꯍꯣꯏ ꯍꯦꯛ ꯍꯧꯒꯠꯄꯒ ꯌꯨꯝꯂꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕ ꯑꯗꯣ ꯑꯗꯨꯝ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯐꯣꯟ ꯈꯔ ꯌꯦꯡ ꯑꯃ ꯈꯔ ꯌꯦꯡ ꯒꯤꯇꯔ ꯈꯔ ꯈꯤꯡ ꯇꯧꯔꯒ ꯀꯣ ꯒꯤꯇꯔ ꯈꯤꯡꯕꯁꯨ ꯍꯩꯕ꯭ꯔꯣ ꯍꯩꯌꯦ ꯒꯤꯇꯔꯁꯦ ꯑꯩꯅ ꯑꯗꯨꯝ ꯇꯨꯝꯃꯒ ꯑꯗꯨꯝ ꯈꯤꯡꯕ ꯒꯤꯇꯔꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯒꯤꯇꯔꯁꯨ ꯃꯅꯨꯡꯗ ꯂꯩꯍꯧꯋꯤꯀꯣ ꯒꯤꯇꯔꯗꯣ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯣꯅꯦ ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩ ꯑꯩ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯕꯅꯤ나 ꯑꯗꯨ ꯒꯤꯇꯔꯁꯦ ꯑꯩ ꯇꯨꯝꯃꯒ ꯑꯗꯨꯝ ꯈꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯌꯦ ꯑꯗꯒꯤꯗꯤ ꯍꯟꯇꯛ ꯅꯨꯃꯤꯠ 12-13 ꯁꯨꯔꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯣꯏ ꯍꯥꯏꯐꯦꯠꯇꯪ ꯀꯣꯟꯕꯤꯌꯨꯅꯦ ꯁꯨꯝ ꯅꯨꯡ ꯂꯧꯊꯣꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯄꯗ ꯇꯨꯝꯃꯒ ꯂꯩꯔꯒꯗꯤ ꯅꯨꯡꯗꯣ ꯑꯩꯈꯣꯏ ꯂꯦꯡꯕ ꯈꯣꯠꯄꯗ ꯆꯦꯟꯊꯣꯛꯈꯤꯗꯕ ꯃꯆꯨꯝ ꯃꯔꯥꯡꯁꯤꯡꯗꯣ ꯆꯦꯟꯊꯣꯛꯇꯕꯅꯤꯅ ꯐꯝꯖꯜꯂ ꯂꯩꯕꯅꯤꯅ ꯅꯨꯡ ꯑꯣꯜꯂꯦꯅ ꯍꯥꯏꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯑꯣꯄꯔꯦꯁꯟ ꯍꯜꯂꯛꯄꯗꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯗꯨꯝ ꯅꯨꯡꯊꯤꯟ ꯑꯌꯨꯛꯇꯩꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯐꯥꯎꯁꯦ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯔꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯐꯝꯃꯒ ꯑꯗꯨꯝ ꯈꯥꯡꯉꯦ ꯈꯔ ꯇꯧꯔꯒ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯣ ꯍꯣꯏꯅꯦ ꯃꯇꯝꯁꯦ ꯐꯅꯌꯥꯝ ꯁꯥꯡꯉꯦ ꯆꯍꯤ ꯐꯥꯗꯣꯔꯦ ꯍꯥꯏꯁꯤꯅꯦꯅꯦ ꯑꯗꯣ ꯑꯋꯥꯕ ꯃꯤꯀꯨꯞ ꯃꯌꯥꯝ ꯑꯃ ꯍꯧꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯟꯗꯛ ꯇꯧꯒꯗꯧꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯅꯗꯤ ꯑꯔꯣꯏꯕ ꯑꯣꯄꯔꯦꯁꯟꯅꯤ ꯍꯥꯏꯀꯣ ꯉꯁꯥꯏꯒꯤ ꯊꯤꯔꯤꯟꯒꯤ ꯃꯔꯤꯁꯤ ꯉꯁꯥꯏꯒꯤ ꯑꯃꯥꯡꯊꯣꯡꯗ ꯍꯥꯞꯆꯟꯕ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯋꯥꯠꯂꯤꯕ ꯁꯦꯟꯁꯦ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯈꯔꯅꯦꯕ ꯋꯥꯠꯂꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯀꯟꯅ ꯍꯣꯠꯅꯕꯤꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯗꯒꯤ ꯄꯨꯗꯅ ꯂꯥꯛꯇꯅ ꯇꯧꯔꯒ ꯃꯌꯥꯝꯅ ꯈꯔ ꯄꯥꯡꯕꯤꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯅꯥꯃꯆꯥꯁꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯐꯠꯇ ꯅꯨꯡꯗꯗꯤ ꯊꯣꯛꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯉꯣꯅ ꯗꯣꯛꯇꯔꯅ ꯁꯨꯝ ꯍꯥꯏꯔꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯁꯦ ꯉꯁꯥꯏꯒꯤ ꯑꯃꯥꯡꯊꯣꯡꯗ ꯉꯁꯥꯏꯒꯤ ꯊꯤꯔꯤꯟ ꯁꯝꯖꯟꯕ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯞꯁꯦ ꯗꯣꯛꯇꯔꯅ ꯍꯥꯏꯕꯁꯤ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯃꯇꯝ ꯀꯌꯥꯝ ꯍꯦꯟꯗꯣꯛꯎꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯉꯦ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯖꯨꯂꯥꯏꯗ ꯁꯣꯛꯄꯗꯒꯤ ꯗꯣꯛꯇꯔꯁꯤꯅ ꯇꯧꯕꯁꯦ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯇꯥꯟꯅꯔꯁꯦꯅ ꯍꯥꯏꯌꯦ ꯊꯥ 2 ꯍꯥꯏꯕꯗꯤ ꯖꯨꯟ ꯖꯨꯂꯥꯏ ꯑꯣꯒꯁ ꯁꯦꯞꯇꯦꯝꯕꯔ ꯁ꯭ꯋꯥꯏꯗ ꯁꯦꯞꯇꯦꯝꯕꯔ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯥꯏꯗ ꯇꯧꯁꯦꯅ ꯍꯥꯏꯌꯦ ꯗꯣꯛꯇꯔꯅ ꯑꯗꯨꯗ ꯇꯥꯟꯅꯔꯨꯔꯦ ꯇꯥꯟꯅꯔꯨꯕꯗ ꯃꯥꯅꯗꯤ ꯌꯥꯔꯦ ꯍꯥꯏꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯌꯥꯔꯅꯤ ꯍꯥꯞꯆꯟꯕ ꯌꯥꯔꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯔꯛꯑꯦꯕ ꯌꯥꯔꯅꯤ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯁꯤꯒꯤ ꯌꯨꯡꯂꯤꯒꯤ ꯁꯝꯕꯁꯤꯗ ꯄꯨꯂꯞ ꯇꯧꯒꯦꯅ ꯇꯧꯕꯅꯦꯕꯀꯣ ꯄꯩꯁꯥꯁꯨ ꯆꯪꯗꯅꯕ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪꯒ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯂꯣꯏꯁꯨ ꯁꯦꯞ ꯑꯣꯏꯅꯤꯅ ꯈꯤꯇꯪ ꯁꯦꯞ ꯑꯣꯏꯅꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔꯒꯤ ꯀꯩꯅꯣꯗꯣ ꯃꯣꯏꯒꯤ ꯄꯪꯊꯅꯕ ꯍꯤꯗꯥꯛꯇꯣ ꯀꯨꯏꯅ ꯊꯥꯔꯛꯑꯒꯗꯤ ꯑꯩꯗꯣ ꯍꯛꯆꯥꯡꯗꯣ ꯌꯥꯝ ꯋꯥꯅꯤꯅ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯌꯨꯡꯂꯤ ꯈꯤꯇꯪ ꯇꯧꯈ꯭ꯔꯦ ꯇꯧꯕꯗꯩ ꯄꯩꯁꯥꯁꯤ ꯂꯦꯝꯍꯧꯗ꯭ꯔꯕ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨ ꯑꯗꯨꯁꯤꯡꯗꯨ ꯂꯦꯝꯍꯧꯗꯕꯗꯒꯤ ꯇꯧꯕ ꯉꯝꯗꯗꯅ ꯍꯧꯖꯤꯛꯁꯦ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯅꯒ ꯁꯨꯝ ꯁꯦꯟꯁꯦ ꯑꯉꯝꯕ ꯈꯔ ꯁꯨꯝ ꯄꯥꯡꯅꯔꯛ ꯇꯥꯔꯒꯗꯤ ꯁꯅꯥꯃꯆꯥ ꯍꯧꯖꯤꯛ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯂꯛꯏꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯒꯦ ꯀꯥꯏ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦ ꯏꯁꯥꯗ ꯀꯔꯤꯒꯗꯤ ꯐꯥꯎꯏ ꯃꯌꯥꯝꯅꯒꯗꯤ ꯂꯨꯄꯥ 100-200 ꯀꯥꯞꯄꯗꯤ ꯍꯧꯔꯝꯗꯧꯗꯤ ꯃꯥꯜꯂꯦꯀꯣ ꯑꯦꯀꯥꯎꯟꯇ ꯑꯦꯀꯥꯎꯟ ꯐꯣꯟ ꯄꯥꯏꯕꯗꯨꯗ ꯐꯣꯟ ꯌꯦꯡꯉꯨꯅꯦ ꯍꯥꯏꯐꯦꯠ ꯀꯅꯥꯅ ꯄꯩꯁꯥ ꯀꯥꯞꯄꯛꯀꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯃꯤꯡ ꯃꯊꯥ ꯑꯝꯇ ꯂꯥꯎꯊꯣꯔꯛꯎꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯈꯤꯕꯗꯒꯤ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯌꯦꯡꯉꯨ ꯀꯃꯦꯟ ꯑꯃ ꯂꯥꯛꯏꯀꯣ ꯁꯤꯡꯖꯃꯩ ꯈꯨꯠꯊꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯊꯤꯌꯥꯝ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯃꯤꯡꯗ ꯏꯅꯥꯎ ꯑꯁꯤꯒꯤꯗꯃꯛ ꯑꯉꯝꯕ ꯈꯔꯗꯪ ꯀꯥꯞꯆꯔꯛꯀꯦ ꯁꯤꯡꯖꯃꯩ 360ꯒꯤ
ꯐꯣꯟ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯁꯤꯗ ꯑꯃꯨꯛꯇꯪ ꯄꯤꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯑꯃꯨꯛꯇꯪ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯥꯏꯠꯇꯩ ꯀꯣꯜ ꯇꯧꯔꯛꯑꯒ ꯑꯗꯨꯝ ꯅꯝꯕꯔꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯥꯞꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯦꯅꯥꯎꯟꯁ ꯇꯧꯖꯔꯛꯑꯒꯦ ꯌꯥꯝꯅ ꯅꯪꯒꯤ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯣ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯍꯦꯛ ꯑꯦꯀꯥꯎꯟ ꯀꯩꯅꯣ ꯂꯥꯛꯄꯒ ꯀꯃꯦꯟ ꯍꯦꯛ ꯂꯥꯛꯄꯒ ꯌꯦꯡꯉꯣ ꯀꯅꯥ ꯀꯅꯥ ꯍꯥꯞꯄꯛꯑꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯖꯤꯛꯐꯥꯎꯇ ꯌꯥꯝꯅ ꯃꯤ 5ꯗꯤ ꯁꯨꯔꯦ ꯀꯅꯥ ꯀꯅꯥ ꯂꯨꯄꯥ ꯀꯌꯥ ꯀꯌꯥ ꯍꯥꯞꯄꯛꯏ ꯑꯁꯦꯝ ꯗꯤꯋꯥꯟ ꯁꯤꯡꯅ ꯂꯨꯄꯥ 500ꯒ 12 ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯒꯤꯗꯤ ꯁꯔꯖꯨ ꯃꯣꯏꯔꯥꯡꯊꯦꯝꯅ ꯂꯨꯄꯥ 100 ꯄꯥꯡꯕꯤꯔꯛꯑꯦ ꯁꯂꯥꯝ ꯕꯥꯕꯨꯗꯣꯜꯅ ꯂꯨꯄꯥ 500 ꯄꯥꯡꯕꯤꯔꯛꯑꯦ ꯁꯨꯆꯤꯇ꯭ꯔꯥ ꯑꯥꯔꯀꯦꯅ ꯂꯨꯄꯥ 200 ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯒ ꯁ꯭ꯌꯥꯝ ꯃꯩꯇꯩꯅ ꯂꯨꯄꯥ 500 ꯑꯃꯒ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯔ ꯈꯔ ꯄꯥꯡꯕꯤꯔꯛꯄꯁꯤꯅ ꯂꯨꯄꯥ 1,000 ꯀ꯭ꯔꯣꯁ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯤꯀꯣ ꯏꯍꯥꯟ ꯍꯥꯟꯅ ꯁꯨꯝ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯒꯦ ꯀꯥꯏꯗꯤ ꯈꯜꯂꯤ ꯂꯩꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯕꯨ ꯑꯣꯏꯔꯁꯨ ꯁꯦꯟꯁꯦ ꯂꯥꯛꯑꯕꯅꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯒꯦ ꯈꯟꯕꯁꯦ ꯀꯔꯤꯅꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯄꯩꯁꯥꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄꯁꯤꯅ ꯀꯩꯗꯧꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯗꯥꯛꯇꯔꯗ ꯄꯨꯈꯠꯇ꯭ꯔꯤꯐꯥꯎꯒꯤ ꯑꯩꯒꯤ ꯁꯣꯝꯗ ꯑꯋꯥꯠꯄ ꯁꯦꯟꯐꯝꯁꯦ ꯑꯋꯥꯠꯄ ꯁꯦꯟꯐꯝꯁꯦ ꯁꯤꯒꯤꯗꯃꯛ ꯇꯥꯁꯜꯂꯒ ꯊꯝꯅꯤꯡꯕ꯭ꯔꯥ ꯑꯋꯥꯠꯄ ꯁꯦꯟꯐꯝꯁꯦ ꯁꯤꯒꯤ ꯑꯗꯨꯝ ꯇꯥꯁꯜꯂꯒ ꯑꯗꯨꯝ ꯊꯝꯃꯅꯤ ꯑꯗꯨꯒ ꯆꯠꯇ꯭ꯔꯤꯉꯩ ꯃꯔꯛꯀꯤ ꯁꯤꯒꯤ ꯑꯩꯒꯤ ꯁꯣꯝꯗ ꯀꯩꯅꯣꯒꯤ ꯄꯥꯜꯂꯤꯁꯦ ꯀꯣꯂꯣꯁꯇꯣꯃꯤ ꯀꯧꯋꯦꯕꯀꯣ ꯑꯩ ꯄꯨꯛꯇ ꯄꯥꯜꯂꯤꯁꯦ ꯃꯁꯤ ꯁꯤꯟꯕ ꯈꯣꯠꯄꯗ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯁꯤꯗꯒꯤ ꯈꯔ ꯂꯩꯇꯕꯗꯨ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯒ ꯂꯩꯍꯧꯕ ꯈꯔ ꯑꯔꯦꯝꯕ ꯂꯩꯁꯨ ꯂꯩꯍꯧꯗ꯭ꯔꯦ ꯕꯦꯛꯇꯣ ꯑꯃꯈꯛꯇꯪ ꯈꯤꯇꯪ ꯉꯥꯏꯍꯧꯔꯦ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯑꯔꯦꯝꯕꯁꯤꯅ ꯗꯥꯛꯇꯔꯒꯤ ꯁꯤꯖꯤꯟꯅꯅꯕ ꯂꯣꯏꯅ ꯊꯝꯃꯅꯤ ꯍꯥꯏꯗꯤ ꯏꯁꯥ ꯂꯥꯌꯦꯡꯕꯗ ꯂꯣꯏ ꯁꯤꯖꯤꯟꯅꯗꯣꯏ ꯁꯤꯁꯤꯅ ꯉꯥ ꯑꯍꯥꯎꯕ ꯑꯃ ꯁꯥ ꯑꯍꯥꯎꯕ ꯑꯃ ꯆꯥꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯇ꯭ꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯇꯦ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤ ꯁꯅꯥꯃꯆꯥ ꯃꯇꯧ ꯀꯔꯝꯕ ꯊꯣꯛꯈꯤꯕꯅꯣ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨꯅꯦ ꯌꯦꯛꯅꯕꯅ ꯀꯥꯞꯄꯛꯄ ꯅꯣꯡꯃꯩꯅ ꯃꯔꯨꯅ ꯄꯥꯟꯕ ꯑꯣꯏꯇꯥꯔꯗꯤ ꯑꯁꯨꯝ ꯌꯧꯅ ꯋꯥꯔꯝꯗꯕꯁꯨ ꯌꯥꯏ ꯑꯋꯥꯕ ꯈꯥꯡꯉꯒꯁꯨ ꯌꯦꯛꯅꯕꯅꯅꯤ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯅꯤꯡꯉꯝꯗꯕ ꯈꯔꯁꯨ ꯏꯁꯥꯗ ꯄꯨꯔꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯁꯦꯟ ꯆꯪꯉꯤ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗꯒ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯌꯦꯛꯅꯕꯅꯕꯨ ꯈꯨꯠ ꯊꯥꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯡꯕꯤꯕꯅꯦ ꯍꯥꯏꯕ ꯂꯦꯝꯅ ꯑꯗꯨꯝ ꯑꯗꯣ ꯏꯅꯥꯎꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯋꯥꯔꯤꯗꯣ ꯀꯃꯥꯏ ꯀꯃꯥꯏ ꯃꯇꯧ ꯀꯔꯝꯕ ꯊꯣꯛꯈꯤꯕꯅꯣ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯍꯌꯦꯡ ꯑꯩꯒꯤ BAꯒꯤ 6th ꯁꯦꯃꯤꯁꯇꯔꯒꯤ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝꯁꯤꯅ ꯖꯨꯂꯥꯏꯒꯤ ꯗꯦꯠ 13ꯗ ꯍꯧꯒꯗꯕ ꯑꯗꯨꯒ ꯑꯩꯅ ꯗꯦꯠ 11ꯁꯤꯗ ꯏꯃꯥꯟꯅꯕꯁꯤꯒ ꯑꯩꯒ ꯕꯖꯥꯔꯗ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯂꯩꯔꯨꯁꯦꯅ ꯂꯩꯔꯨꯕꯅꯦꯕ ꯂꯥꯏꯔꯤꯛ ꯂꯩꯔꯨꯕꯁꯤꯒ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯂꯥꯏꯔꯤꯛ ꯂꯩꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯁꯦ ꯃꯉꯣꯟꯗ ꯌꯥꯎꯈ꯭ꯔꯕ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯌꯥꯎꯈꯤꯕꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯒ ꯃꯉꯣꯟꯗ ꯑꯃ ꯍꯦꯟꯖꯟꯈꯤꯕ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨ ꯂꯧꯔꯨꯕꯅꯦꯕ ꯑꯗꯨ ꯂꯧꯔꯨꯒ ꯂꯧꯔꯨꯕꯁꯦ ꯄꯨꯡ ꯀꯌꯥꯃꯨꯛ ꯇꯥꯔꯦ ꯄꯨꯡ 9:30 10 ꯈꯤꯇꯪ ꯍꯦꯟꯕ ꯁ꯭ꯋꯥꯏ ꯑꯣꯏꯔꯅꯤ ꯑꯗꯨ ꯍꯜꯂꯛꯄꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯑꯣ ꯍꯥꯏꯗꯤ 9:30 10 ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯁꯤꯗ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯀꯥꯞꯄꯛꯄ ꯅꯣꯡꯃꯩ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯃꯔꯨꯁꯤꯅ ꯀꯗꯣꯝ ꯅꯥꯀꯟꯗꯩ ꯍꯥꯏꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯨꯃꯤꯠꯇꯨꯗ ꯀꯥꯞꯄꯛꯏꯗꯣ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯀꯥꯞꯄꯛꯏꯁꯦ ꯑꯩꯁꯦ ꯀꯌꯥꯝ ꯂꯥꯞꯅ ꯀꯥꯞꯄꯛꯄꯅꯣ ꯃꯃꯥꯡꯂꯣꯝꯗꯒꯤ ꯊꯧꯒꯠꯂꯛꯄꯅꯦ ꯃꯅꯤꯡꯂꯣꯝꯗ ꯃꯃꯥꯡꯂꯣꯝꯗ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟ ꯊꯪꯕ ꯁꯥꯏꯠꯁꯦ ꯁꯣꯝ ꯅꯥꯀꯟ ꯊꯪꯕ ꯁꯥꯏꯠꯇꯒꯤ ꯊꯧꯔꯛꯄꯅꯦꯕ ꯑꯩꯁꯦ ꯊꯧꯔꯛꯄꯁꯤꯗ ꯊꯣꯡ ꯂꯥꯜꯂꯛꯀꯗꯣꯏꯅꯤꯀꯣ ꯊꯣꯡ ꯂꯥꯜꯂꯛꯀꯗꯣꯏꯅꯤ ꯍꯥꯏꯕꯤꯌꯨ ꯑꯗꯩꯗ ꯃꯤ ꯑꯇꯣꯞꯄꯁꯤꯅ ꯃꯣꯏ ꯂꯩꯔꯝꯕ ꯀꯥꯡꯕꯨꯁꯤꯅ ꯀꯥꯞꯄꯛꯄꯅꯦ ꯇꯨꯡꯂꯣꯝꯗꯒꯤ ꯀꯥꯞꯄꯛꯄꯅꯦ ꯍꯥꯏꯔꯛꯑꯣ ꯇꯨꯡꯂꯣꯝꯗꯒꯤ ꯀꯥꯞꯄꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒꯥꯔꯤꯗ ꯍꯥꯟꯅ ꯄꯥꯜꯂꯒ ꯒꯥꯔꯤꯁꯤꯗꯒꯤ ꯑꯃꯨꯛ ꯐꯥꯎꯒꯠꯂꯒ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯊꯨꯜꯂꯣꯝꯁꯤꯗ ꯑꯃꯨꯛ ꯁꯣꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯕ ꯑꯩ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯨꯝ ꯍꯦꯛ ꯄꯥꯟꯕꯒ ꯑꯗꯨꯝ ꯔꯥꯁꯇ ꯑꯗꯨꯝ ꯇꯧꯔꯦ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯈꯣꯠꯄ ꯇꯧꯕ꯭ꯔꯥ ꯏꯁꯥꯗ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯗꯤ ꯃꯣꯏꯅ ꯄꯨꯈꯠꯄꯗꯨꯗ ꯀꯧꯕꯗꯗꯤ ꯈꯨꯝꯃꯦ ꯍꯥꯏꯀꯣ ꯑꯗꯣ ꯈꯨꯝꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯈꯨꯝꯕꯗꯤ ꯅꯠꯇ꯭ꯔꯕ ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯈꯪꯅ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯉꯒ ꯋꯥꯟꯊꯕꯅꯤ ꯈꯪꯉꯒ ꯋꯥꯟꯊꯔꯦ ꯑꯗꯨꯒ ꯑꯥꯗ ꯀꯩꯅꯣ ꯗꯥꯛꯇꯔ ꯌꯧꯔꯀꯥꯟꯗꯗꯤ ꯃꯣꯏꯅ ꯀꯩꯅꯣ ꯇꯦꯁ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄꯗꯨꯗꯩꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯑꯗꯨꯒꯤ ꯍꯣꯏ ꯑꯋꯥꯕ ꯃꯤꯀꯨꯞ ꯃꯌꯥꯝ ꯑꯃꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯋꯥꯕ ꯃꯩꯁꯥ ꯃꯌꯥꯝ ꯑꯃ ꯈꯥꯡꯉ ꯂꯥꯛꯑꯒ ꯑꯣꯄꯔꯦꯁꯟ ꯑꯔꯣꯏꯕꯁꯤꯗ ꯁꯤꯡꯖꯃꯩ 360ꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯏꯕ ꯁꯤ ꯇꯁꯦꯡꯅ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯕꯦꯁ ꯂꯦꯚꯦꯜꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯁꯤꯅ ꯑꯉꯝꯕ ꯆꯞꯇꯅ ꯍꯣꯠꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ
mai pakpa operation oiragadi hanagi matogum chatpa khoppa loi ngamani haina khalliko chaba thakpa hanai dumai loi ngamani haina khali yam nungai punsi mo oirani ba isam samna hana koigi lekai gi khungi nga kho chappa khoppa go loi bangamani hai tare na khunga pagi thabak tu su mamangai da tawjaramani na koina su khunga pagi thabak tawi haibida akoina su mangjin thana chenjare isini ado operation se tawna phona matam da wali ba senpham sine ba mayam ni minari se lam muk something je ado kari mayam na ga mateng pangbiak ta ga di samna habada ngasi se mapung phare haina khalas example ko ado mapung phare hai tare ngasi mai da cheng ra bra kamai to na hayeng chalage kai ga di khan bra kamai to matam di already hele tha hum hai ba du dagi hoi tha tare ni pan di sure ba hendo up ne ba seng ha da ado ngasi hayeng mai da chelage khan bi ra bra sen se sure ga di ai hay hek sure ga di hayeng ma dum chalani ai je ngasi je Singjam mai 360 bidang di unaramaga ay lagi na hangam mani ana sen suba su da ba adum ngamna ba ita chakhage sine ba khanbiri se ado mayam na su adum angam ngamba sen ka pe kama le comment section da su haibire ba ko amtang pathok piyo ning sai do kai yo re makha ta tam pa ri Emang saya gi pathoki video gi mathang degi parage ko Vidyapati CS na pasahum mampang bire Rajkumari Surni nal pacha mampang bire Langging Mandakini oinam nal pacha mampang bire adigi di SS Imphal nal pasahum mampang bire Manju Tonjam nal pacha mampang bire Kheda Sharma nal pachani mampang bire Maibam Manjit nal pacha mampang bire Laisam Baskar nal pa Sama ka tara mathoy pangbire khongpan tabam bire nalpa yang khay ama ka pangbire am maile do hoji phau da pangbire ise mayam ni pa kya mo ka sure account ta hai pe yeng da khang ba ba check to da khang da lising ahum sai sure lising ahum sure ba ado sum tek ka pek pa su isno ko ren gumba hayeng gumbo gi no mesida ma sen bom mama sa ka pang ma ga pa lising yang khay ga daga la ama ga yau ta ga di inau gi sa gi hospital chalaga thuna yangna layeng machalage na khalli bo khalu soidana mai pak oigani na khalle khoi mai kai dagi so ngam ba pang na so hona jake ado akhoina taja bada ngasai gi mayam na mateng pang bi ko pase dum mayam na gp da kapak ko so ngai ring manung sida sana macha si isai ju tammi hai gitar su khonge haina tare isai ju sai haina tare isai gi oja sina kana no gitar gi oja sina kana no art kilam sida amu lak se ko khunga pi lam de khatang wa haidor aga khatang adu mata lo tang thabi krom na kan dei kram kanda haudo khibano art kilam sida kram kanda khu tha gibano kana gi oja gi makha da tang adu su thambi ai je hana isai jahana tamak pane class 8 sai degi ojana nau sagol mang khoi si gi hek thongal aning kana ra ga le adu oja gi yum dei chal tamba chalaga yum da chalaga tamba hojara pane adegi di konung mang do oja tiken aina ama lei sare ga magi class lo ro exam tha na bona bi oja adu oja na nang sagol mang oja tiken dam thabi ra ga mai to ga tamak pane hoji ko adegi di khoi gi si laikai da music band ama lei lechal band na adu da ju ai je kan oina sing band gi singer oina leije adu mai to ga sei sakpa ji da horokpane ben gi singer haise kari sai ga di sai matam sai sakpra tagana isana khoi compose tau jaba mayamna wai isagi sai hai ta du sakpra tagana cover gu masa ga mayam gi thawal tawra kamai tawi ai cover song amadi sai aduga atai di saktri aduga hatake ama lal haudringai da mai sai ama namba haurame sketch soktrenge da sketch kai ka loina loksal loiraga ai original song do section ga ai vocal je section ga da ka ngai ra ba adu sokpadagi sakta dana le ado hojiki sagi khulnga lingai matam hai tare ko khulnga pagi role do som tang ai si matang tang hamjaram ge ko khulnga pasi khogi ayu nung thil midang adum chatpra karam matam daga di khulnga pagadi thoi khulse lai bi ba moina bepum khudima khulnga pagdi lo yawi budi khangjai ko adu su sagi nauna karam matam dagi khulnga pagase thoi tang tham bi yo do su khulnga pathok paje kuire lal haurok padagi dum thoe yum da lai badi yadam ni yum da lai bi yadam nungdam je dum thoe amai tawraga taw ai midam dum tho lakpa ado hojiki sei dugi matang da mu lakcharaga kari hojikan se hogi masagi
ꯏꯁꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯀꯟꯅ ꯔꯤꯀꯕꯔ ꯇꯧꯔꯛꯂꯤꯉꯩ ꯃꯅꯨꯡꯅꯤ ꯅꯠꯇ꯭ꯔꯥ ꯏꯁꯩꯒꯨꯝꯕ ꯉꯪꯕ ꯈꯣꯠꯄꯒꯤꯁꯤꯕꯨ ꯑꯗꯨꯝ ꯉꯝꯕ꯭ꯔꯥ ꯉꯪꯅꯤꯡꯉꯒꯅ ꯁꯣꯟꯊꯕꯅ ꯍꯦꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯖꯤꯛ ꯐꯤꯕꯝꯁꯦ ꯑꯩꯅ ꯏꯁꯥꯁꯦ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯈꯣꯡꯉꯦ ꯑꯩ ꯑꯁꯣꯝꯗ ꯑꯩꯒꯤ ꯐꯝꯐꯝ ꯉꯁꯥꯏ ꯌꯥꯝ ꯃꯣꯏ ꯂꯥꯛꯄꯗ ꯐꯝꯃꯝꯕꯗꯣ ꯑꯗꯨꯗ ꯐꯝꯃꯒ ꯑꯗꯨꯝ ꯈꯣꯡꯉꯦ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯡ ꯇꯥꯕꯁꯦ ꯑꯗꯨꯝ ꯈꯣꯡ ꯂꯩꯔꯝꯃꯦ ꯊꯕꯛ ꯂꯩꯇꯕꯅꯤꯅ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ ꯏꯁꯩꯁꯦ ꯁꯨꯝ ꯌꯥꯝ ꯋꯥꯗꯕ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯁꯛꯄ ꯌꯥꯕ ꯏꯁꯩ ꯑꯃꯇꯪ ꯑꯋꯥꯕ ꯅꯠꯇꯕꯀꯣ ꯄꯤꯠꯁ ꯑꯋꯥꯡꯕ ꯅꯠꯇꯕ ꯑꯅꯦꯝꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯁꯛꯄꯤꯕꯒꯗꯤ ꯌꯥꯒꯗ꯭ꯔꯥ ꯃꯇꯦꯛ ꯑꯃꯇꯪ ꯌꯥꯝ ꯁꯥꯡꯗꯕꯤ ꯌꯥꯝ ꯁꯥꯡꯗꯕꯤ ꯑꯥ 이사이지 깠는데 삭발이 없노라. ꯌꯥꯝ ꯅꯦꯝꯅ ꯁꯛꯄꯤꯌꯨ ताइबंग वाखलना मांग्रिङै हक्चांगना मालिमद तिन्द्रिङै ओ ताइबंग वाखलना मांग्रिङै हक्चांगना मालिमद तिन्द्रिङै थवाइ लैरां लैनुंसि Madom kangduna mangringai Thawai leirang leinungsi Madom kangduna mangringai Tai bang wakalna mangringai Hakchang na malimda tindringai ताइबंग वाखलना मांग्रिङै ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯒꯗꯤ ꯏꯁꯩ ꯉꯪꯅꯤꯡꯉꯛꯄ ꯅꯨꯃꯤꯠꯀꯗꯤ ꯌꯥꯎꯋꯦ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯣꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯩꯁꯦ ꯑꯁ ꯉꯪꯅꯤꯡꯉ ꯉꯪꯕ ꯉꯝꯗ꯭ꯔꯦꯀꯣ ꯀꯥꯏꯅ ꯈꯟꯕ ꯃꯇꯥꯡꯗꯗꯤ ꯌꯥꯎꯋꯦ ꯑꯩꯒꯤ ꯒꯤꯇꯔꯁꯦ ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯈꯤꯜꯂ ꯑꯗꯨꯝ ꯊꯝꯕꯅꯦ ꯊꯝꯕꯁꯤꯗ ꯑꯩꯅ ꯒꯤꯇꯔꯁꯦ ꯊꯝꯕꯁꯤꯗ ꯑꯩ ꯒꯤꯇꯔꯁꯦ ꯑꯩꯗꯤ ꯇꯨꯝꯅ ꯈꯜꯂꯦ ꯒꯤꯇꯔꯁꯦ ꯅꯥꯔꯒ ꯑꯩ ꯒꯤꯇꯔ ꯄꯥꯔꯛꯄꯁꯦ ꯀꯨꯏꯗ꯭ꯔꯤ ꯅꯨꯡꯉꯥꯏꯕ ꯊꯥ 2-3 ꯁꯨꯔꯦ ꯑꯩꯅ ꯒꯤꯇꯔꯁꯦ ꯈꯔ ꯈꯣꯡꯉꯛꯄ ꯑꯗꯨꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯗꯤ ꯈꯣꯡꯗꯦ ꯑꯩꯅ ꯈꯣꯡ ꯉꯝꯗꯕꯁꯤꯗ ꯒꯤꯇꯔꯁꯦ ꯌꯦꯡꯉꯒ ꯈꯥꯡꯉꯦ ꯑꯩ ꯅꯥꯛꯇ ꯂꯩꯔꯤꯕ ꯒꯤꯇꯔꯁꯦ ꯑꯩ ꯏꯁꯥꯅꯕꯨ ꯄꯥꯏꯖꯔꯒ ꯈꯣꯡ ꯉꯝꯗ꯭ꯔꯦꯀꯣꯅ ꯏꯁꯥꯁꯤꯗ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯂꯛꯄꯗꯤ ꯂꯩꯕ꯭ꯔꯥ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯄꯥꯡꯉꯛꯄꯁꯦ ꯑꯗꯨꯝ ꯏꯃꯥꯟꯅꯕ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯤꯗ ꯏꯃꯥꯟꯅꯕ ꯄꯥꯡꯉꯝꯃꯦ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯗꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯍꯥꯟꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯤꯗꯗꯤ ꯄꯥꯡꯉꯝꯃꯦ ꯑꯗꯨꯒ ꯑꯗꯨꯗꯒꯤꯗꯤ ꯂꯩꯆꯜꯕꯦꯟ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯥꯟꯅ ꯌꯥꯎꯔꯝꯕ ꯂꯩꯆꯜꯕꯦꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯤꯗ ꯂꯨꯄꯥ 10,000 ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯇꯧꯕꯤꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯩꯇꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯊꯪ ꯇꯥꯔꯛꯄ ꯑꯣꯄꯔꯦꯁꯟꯗꯒꯤꯗꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯉꯝꯗ꯭ꯔꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯄꯁꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯕꯨꯗꯤ ꯍꯣꯏ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯃꯤ ꯆꯠꯄ ꯈꯣꯠꯄ ꯑꯃ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯈꯤꯇꯪꯕꯨꯗꯤ ꯑꯋꯥ ꯄꯣꯊꯥꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯄꯁꯦ ꯏꯁꯥꯗ ꯀꯩ ꯐꯥꯎꯏ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯌꯧꯁꯜꯂꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯌꯧꯁꯜꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯑꯩ ꯅꯨꯡꯊꯤꯟꯁꯤꯃ ꯑꯩ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯋꯥꯔꯁꯨ ꯈꯥꯡꯉꯒ ꯑꯗꯨꯝ ꯂꯩꯕꯅꯤ ꯍꯛꯆꯥꯡꯁꯦ ꯅꯨꯡꯊꯤꯟꯁꯦ ꯋꯥꯍꯜꯂꯕꯅꯤꯅ ꯅꯨꯡꯗꯥꯡꯁꯦ ꯐꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯨꯝꯃꯕꯅꯤꯅ ꯅꯣꯡꯉꯥꯟꯕꯗꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯝꯁꯤꯅ ꯅꯨꯡꯗꯥꯡꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯡꯊꯤꯟꯗꯒꯤ ꯑꯗꯣ ꯁꯅꯥꯃꯆꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯤꯡꯒꯔꯁꯦ ꯀꯅꯥꯒꯗꯤ ꯑꯣꯏ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯤꯡꯒꯔꯁꯦ ꯑꯣꯖꯥ ꯁꯨꯔꯦꯟꯅ ꯑꯣꯏ ꯑꯣꯖꯥ ꯁꯨꯔꯦꯟ ꯂꯩꯈꯤꯗꯕ ꯑꯣꯖꯥ ꯁꯨꯔꯦꯟꯁꯦ ꯑꯥꯎ ꯑꯗꯣ ꯑꯣꯖꯥ ꯁꯨꯔꯦꯟꯒꯤ ꯁꯨꯝ ꯏꯁꯩꯁꯦ ꯀꯔꯝꯕ ꯏꯁꯩꯅꯒꯗꯤ ꯍꯦꯟꯅ ꯑꯣꯖꯥ ꯁꯨꯔꯦꯟꯒꯤ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯩꯁꯦ
ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯇꯥꯈ꯭ꯔꯦ ꯅꯪꯒꯤ ꯅꯐꯝꯗꯒꯤꯅ ꯑꯃ ꯂꯩ ꯑꯗꯨ ꯄꯥꯝꯖꯩ ꯑꯣꯖꯥ ꯁꯨꯔꯦꯟꯒꯤ ꯏꯁꯩꯁꯦ ꯀꯩꯗꯧꯕ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯇꯥꯈ꯭ꯔꯦ ꯅꯪꯒꯤ ꯅꯐꯝꯗꯒꯤꯅ ꯑꯣꯖꯥ ꯁꯨꯔꯦꯟꯒꯤ ꯏꯁꯩ ꯑꯃ ꯂꯩ ꯑꯗꯨ ꯄꯥꯝꯖꯩ ꯑꯗꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯉꯪꯕꯒꯗꯤ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯅꯗꯤ ꯉꯁꯤꯁꯦ ꯉꯪꯅꯤꯡꯕꯗꯤ ꯐꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠ ꯉꯪꯅꯤꯡꯕꯒꯗꯤ ꯐꯥꯎꯕ꯭ꯔꯥ ꯏꯁꯩ ꯈꯤꯇꯪ ꯁꯨꯝ ꯉꯪꯕ ꯌꯥꯕ꯭ꯔꯥ ꯄꯤꯛꯅ ꯄꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯇꯥꯈꯔꯦ ꯅꯪꯒꯤ ꯅꯐꯝꯗꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯥꯏꯅ ꯄꯤꯔꯥꯡꯅ ꯊꯜꯂꯦ ꯉꯁꯤꯅ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯂꯤ ꯑꯩꯅ ꯑꯃꯨꯛ ꯃꯥꯡꯈꯔꯣ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯃꯄꯥꯛ ꯈꯪꯗꯅ ꯑꯃꯝꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯐꯝꯗꯩ ꯃꯇꯦꯡ ꯀꯅꯥ ꯀꯅꯥꯒꯗꯤ ꯄꯥꯡꯕꯤꯔꯛꯀꯦ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯤꯌꯨ ꯀꯃꯦꯟ ꯍꯥꯏꯗꯤ ꯖꯤꯄꯦꯗ ꯍꯪꯕꯤꯔꯒ ꯍꯥꯏꯖꯔꯒꯦꯀꯣ ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯕꯤꯔꯦꯟꯅ ꯂꯨꯄꯥ 50 ꯑꯃ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯒ ꯀꯣꯟꯊꯧꯖꯝ ꯕꯤꯅꯣꯏꯅ ꯂꯨꯄꯥ 100 ꯑꯃ ꯄꯥꯡꯕꯤꯔꯛꯑꯦ ꯗꯤꯕꯦꯟ ꯊꯣꯛꯆꯣꯝꯅ ꯂꯨꯄꯥ 100 ꯔꯦꯅꯨꯕꯂꯥ ꯗꯦꯕꯤꯅ ꯂꯨꯄꯥ 1,000 ꯙꯅꯖꯤꯠ ꯁꯤꯡꯅ ꯂꯨꯄꯥ 100 ꯄꯥꯡꯕꯤꯔꯛꯑꯦ ꯁꯣꯏꯕꯝ ꯄꯥꯟꯊꯣꯏ ꯆꯅꯨꯅ ꯂꯨꯄꯥ 30 ꯑꯃ ꯄꯥꯡꯕꯤꯔꯛꯑꯦ ꯏꯔꯨꯡꯕꯝ ꯒꯧꯇꯃꯅꯤꯅ ꯗꯦꯕꯤꯅ ꯂꯨꯄꯥ 200 ꯑꯃꯒ ꯄꯥꯡꯕꯤꯔꯛꯑꯦ ꯃꯔꯤꯒ 500 ꯁꯥꯡ ꯁꯨꯔꯦ ꯃꯔꯤꯒ 500 ꯍꯥꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯁꯦ ꯁꯨꯝ ꯂꯣꯏꯅꯃꯛ ꯄꯥꯕꯁꯨ ꯉꯝꯗꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤꯁꯦ ꯕꯟꯁꯨ ꯑꯣꯏꯕꯅꯤꯅ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯟꯅꯅꯕ ꯑꯗꯨꯝ ꯇꯥꯔꯒꯦꯠꯁꯨ ꯇꯧꯖꯕꯅꯤ ꯑꯗꯣ ꯉꯁꯥꯏ ꯏꯌꯥꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩꯈꯣই ꯑꯉꯝꯕ ꯁꯦꯟ ꯈꯔ ꯍꯥꯞꯄꯤꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯄꯥꯝꯖꯩ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯖꯤꯄꯦ ꯅꯝꯕꯔꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯖꯤꯄꯦ ꯅꯝꯕꯔꯗ ꯂꯨꯄꯥ 1,000 ꯀꯥꯞꯄꯤꯔꯛꯑꯦꯕꯀꯣ 1,000ꯗꯣ ꯍꯥꯟꯅ ꯑꯝꯇꯪ ꯈꯨꯠꯁꯤꯟꯅꯖꯒꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯇꯤꯟꯅ ꯑꯃꯨꯛꯇꯪ 1,000ꯁꯦ ꯑꯩꯈꯣꯏ ꯈꯨꯠꯁꯤꯟꯅꯕꯤꯅꯕ ꯍꯥꯏꯖꯔꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯠꯊꯥꯡꯗ ꯂꯨꯄꯥ 1,000 ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯡꯖꯒꯦ ꯍꯥꯏꯗꯅ ꯄꯥꯎ ꯄꯤꯕꯤꯔꯛꯈꯤꯕꯗꯣ ꯊꯤꯌꯥꯝ ꯕꯤꯀꯦꯟꯁꯤꯡ ꯍꯥꯏꯕ ꯏꯌꯥꯝꯕ ꯊꯤꯌꯥꯝ ꯕꯤꯖꯦꯟꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯌꯨ ꯂꯨꯄꯥ 1,000 ꯐꯪꯉꯦꯅ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯏꯌꯥꯝꯕ ꯊꯤꯌꯥꯝ ꯕꯤꯖꯦꯟꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤ ꯃꯃꯜ ꯌꯥꯝꯅ ꯃꯇꯦꯡꯁꯦ ꯄꯥꯡꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯍꯥꯏꯕꯤꯔꯣꯅꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯈꯨꯜꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯑꯩꯈꯣꯏꯒꯤ ꯗꯦꯕ ꯀꯔꯃ ꯊꯣꯛꯄ ꯃꯇꯝꯗ ꯗꯣꯅꯦꯁꯟ ꯕꯣꯛꯁ ꯍꯥꯏꯅ ꯊꯝꯃꯤꯗꯅ ꯗꯣꯅꯦꯁꯟ ꯕꯣꯛꯁꯁꯤꯗ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏ ꯈꯨꯜꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯗꯅ ꯄꯤꯕꯤꯔꯛꯄ ꯁꯦꯟꯐꯝ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯇꯥꯁꯟꯖꯔꯒ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ 3,000 ꯈꯛ ꯑꯩꯈꯣꯏ ꯏꯅꯥꯎꯗ ꯑꯩꯈꯣꯏ ꯈꯨꯠꯁꯤꯟꯅꯖꯒꯦ ꯏꯌꯥꯝꯕ ꯏꯇꯤꯟ ꯑꯝꯇꯪ ꯈꯨꯠꯁꯤꯟꯅꯕꯤꯌꯨ 3,000 ꯌꯥꯝꯗꯤ 3,000 ꯈꯛꯇꯅꯤꯀꯣ ꯃꯌꯥꯝꯁꯦ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯁꯦ ꯑꯗꯣ ꯅꯪꯒꯤ ꯏꯃꯥꯒ ꯅꯪꯒꯤ ꯑꯅꯣꯛꯀꯤ ꯄꯋꯥꯗꯣ ꯑꯗꯣ ꯑꯩ ꯅꯝꯕꯔꯗ ꯊꯥꯖꯤꯜꯂꯛꯑꯣ ꯑꯗꯣ ꯑꯩ ꯑꯗꯨ ꯑꯊꯨꯕꯗ ꯑꯩ ꯊꯤꯟꯖꯔꯛꯑꯒꯦ ꯅꯪ ꯀꯦꯞꯁꯟꯗꯁꯨ ꯍꯥꯏꯒꯦ ꯑꯅꯣꯛꯇꯣ ꯉꯁꯥꯏ ꯅꯪꯒꯤ ꯃꯤꯠ ꯉꯁꯥꯏ ꯎꯗꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯗꯦ ꯍꯥꯏꯗꯣ ꯑꯅꯣꯛꯁꯦꯉꯁꯥꯏ 3 ꯄꯣꯏꯟ ꯀꯌꯥꯅꯦꯕ 3.5ꯅꯦꯕ ꯑꯗꯣ ꯑꯅꯣꯛꯇꯨꯃꯁꯨ ꯁꯦꯝꯕꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯏꯌꯥꯝꯕꯁꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯈꯔ ꯄꯥꯡꯉꯛꯄꯗꯒꯤ ꯑꯗꯨꯝ ꯂꯨꯄꯥ 10, 10, 20, 30 ꯊꯨꯅꯁꯨ ꯌꯧꯕ ꯑꯣꯏꯁꯅꯨꯀꯣ ꯑꯗꯣ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯧꯖꯤꯛꯁꯦ ꯊꯨꯅ ꯌꯥꯡꯅ ꯐꯔꯒ ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯕꯤꯔꯕ꯭ꯔꯥ ꯀꯔꯤ ꯐꯥꯎꯏ ꯑꯗꯨ ꯅꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩ ꯐꯔꯒꯗꯤ ꯃꯌꯥꯝꯅ ꯈꯨꯟ ꯉꯥꯛ ꯑꯩꯅ ꯐꯃꯨꯡꯗ ꯇꯥ ꯂꯩꯔꯒ ꯃꯌꯥꯝ ꯈꯨꯟ ꯉꯥꯛ ꯆꯠꯄꯁꯦ ꯑꯩꯅꯗꯤ ꯆꯠꯅꯤꯡꯕ ꯌꯥꯎꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯄ ꯑꯗꯣ ꯌꯥꯎꯕꯗꯣ ꯐꯪꯗꯅ ꯂꯥꯛꯄꯅꯤ ꯊꯃꯣꯏꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯑꯩ ꯅꯥꯕ ꯐꯔꯒꯗꯤ ꯑꯃꯨꯛꯇꯪ ꯅꯥꯕ ꯐꯔꯒꯗꯤ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ 1,000ꯗꯣ ꯊꯤꯌꯥꯝ ꯕꯤꯖꯦꯟ ꯁꯤꯡ ꯊꯤꯌꯥꯝ ꯃꯪꯒ꯭ꯔꯥ ꯄꯣꯛꯄꯤ ꯅꯝꯕꯣꯜꯗꯒꯤꯅꯤꯀꯣ 6 MRꯗ ꯑꯦꯇꯦꯁ ꯇꯧꯔꯒ ꯂꯩꯕꯅꯦ ꯍꯥꯏ ꯍꯧꯖꯤꯛꯁꯦ IGP Zone 1ꯗ
लीडर स्टाफ होना PSQ इम्फाल सुमाय लेबी ना हाई ताकपीरको लिसिंग अमा कापीरकपदो सुमायना कोई सिमेट्री प्रोग्राम सिबु यंगबिरगा अखोई पुक्चेल चावरबा थियाम बिजेन सिंह यामनसु कोई सिमेट्री जी कुथांगदा सेलगी मतेंग पांगबिरकपसिबु अखोई काय खुमनबु चरी हना थागचरी हाबसिमसु थमजगे लोइनाना अखोई सिमेट्री से प्रोग्राम सिबु यंगबिरगा जीपे नंबर सिदा इगी नाउ सिगी अरोइबो ऑपरेशन हाई तारे मागी ngसागी ऑपरेशन से 1 2 3 मथंग मथंग सुम तरपसिना अखोई अरोइबो ऑपरेशन ओगदोरिबा सी ऑपरेशन सिबु करिमो माई पाकना पांगथोलगदी मसासे यंग यंग लाउना फिट ओइने एक्टिव ओइना चटप ngमगनी हाइबगे जे पथाजब लैबा दो ऑपरेशन असि से लैतबना मरम ओरेगा 6-7 months होजि होजनख्रे अदुना मयामना खरा खरा पांगबिरक सेनफम अदुना अखोई इनाउसिबु अखोई थुना यांगना हानगी अखोई पुंसि महिंग द पुसिलकलब मतुंगदा अखोई लमदम मसिबु ngakpada मदि इरमदम मसिबु ngakpada चौव थौदांग लौबिरम बैनाउसिबु अमु हन्ना पांगन थौना पिबिदुना इरमदम मसिबु कन्नौ हन्ना मतमदा अनौबा थौना हेन थौना अदु हापिरो हाइबसि सिमेट्री सि माइकै थमजब लोइना ngasi गोयेंदि लाइव असि मतंग सि टेंशन जगे मयामदा तंग थंबिरोने मतेंग पांगबिरकलिबा मयाम सिदा करी करी थागर वाहि थंबिबगे पांगबिरकलिबा मयाम सिदा थागतजे अइना थागतपैदि ngkai लेइरारो थागतपदा आइदि अइना याम यादबा थिदन लुपा यंकै हापजु याम थिदना तरा तरा खतंग हापक पोरगसु मयामना हापक मतेंगना पुंजलगा याम यामी ममलसे अना मयाम मतेंग खरा पांगबिरकपजिना अइना लायंगबजे ngamjagani na aina thajaba loina ai haraw yam pokse ana inaw su thuna yangna naw faro duga mayam thuna yangna sel se hapaklaba matungda अखोई हानगी पुंसी महिंग हाई तारे को हानगी पुंसी महिंग द थुने याना हंजिलकलो नावे हेक फरे फिट ओरे हाय कानि चिलाव मुक थेंगनरगा करिगु मम चामी नगी सिको लंदम असोमदा मुकोई लाव सु लाक्सगे अमुक हन्ना मयाम मुक थेंगनाबा ओइसिको थुने याना फरो हाइबो इस सि थमजगे लाइबसि मतां टेंशन जरी मयाम को हन्नै को नोना करम जरी